ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯊꯥꯗꯣꯏ ꯃꯉꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯟꯖꯥꯎꯕꯨꯡ ꯀꯧꯕ ꯆꯥꯎꯔꯕ ꯂꯩꯄꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯂꯩꯔꯣꯏ ꯉꯝꯕ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯂꯩꯔꯤꯛ ꯍꯦꯟꯕꯤ ꯑꯅꯤꯅ ꯂꯩꯄꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯋꯥꯌꯦꯜ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤꯃꯛ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯗ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯃꯆꯥ ꯃꯅꯥꯎꯒꯨꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯃꯕꯨꯛ ꯆꯦꯜ ꯆꯝꯕ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ, ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯄꯤ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯗꯅꯤ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨ ꯀꯣꯏꯂꯥꯡ ꯍꯤꯛꯂꯥꯡꯅꯔꯛꯏ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯇꯍꯥ ꯇꯍꯥ ꯆꯦꯜꯂꯛꯇꯨꯅ, "ꯏꯆꯦ ꯈꯣꯝꯕꯤ, ꯑꯌꯨꯛ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯃꯆꯥꯏꯕꯨꯡ ꯇꯥꯏꯕꯪ ꯍꯦꯟꯕꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯌꯦ꯫ ꯃꯔꯝ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯏꯆꯦꯕꯨ ꯑꯃꯨꯛꯇ ꯊꯨꯅ ꯂꯥꯛꯅꯕ ꯍꯥꯏꯔꯛꯏ." ꯈꯣꯝꯕꯤꯅ, "ꯍꯥ, ꯃꯆꯥꯏꯕꯨꯡꯕꯨ ꯂꯩꯔꯝꯗ꯭ꯔꯦꯕ? ꯂꯥꯛꯎ ꯊꯨꯅ ꯆꯠꯂꯁꯤ." ꯈꯣꯝꯕꯤ ꯃꯆꯥꯏꯕꯨꯡꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯁꯦꯟꯅꯖꯔꯛꯄꯤ ꯃꯅꯥꯏ ꯅꯨꯄꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯏꯕꯨꯡ ꯂꯩꯔꯝꯗ꯭ꯔꯦ ꯇꯥꯕꯗ ꯃꯍꯥꯛꯅ ꯍꯦꯟꯅꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯖꯩ꯫ ꯁꯣꯝꯗꯅ ꯂꯩꯃꯔꯦꯝꯕꯤ ꯂꯩꯔꯤꯛ ꯍꯦꯟꯕꯤꯗꯨ ꯀꯞꯆꯔꯤ꯫ "ꯏꯅꯤꯡꯊꯧ, ꯏꯆꯥꯗꯨꯕꯨ ꯐꯠꯇ ꯅꯨꯡꯗꯒꯤ ꯊꯣꯛꯂꯝꯒꯗ꯭ꯔꯥ ꯈꯟꯕꯗ ꯑꯩ ꯊꯋꯥꯏꯁꯦ ꯌꯥꯝꯅ ꯋꯥꯖꯩꯌꯦ꯫ ꯑꯃꯨꯛꯇ ꯊꯨꯅ ꯊꯤꯍꯟꯕꯤꯌꯨꯕ." "ꯂꯩꯃꯔꯦꯝꯕꯤ, ꯅꯪ ꯄꯥꯈꯠꯈꯤꯅꯨ꯫ ꯏꯆꯥꯗꯣ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯈꯛ ꯆꯠꯂꯝꯂꯣꯏ, ꯆꯥꯎꯔꯕ ꯀꯣꯅꯨꯡ ꯃꯅꯨꯡꯁꯤꯒꯤ ꯃꯐꯝ ꯑꯃꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ." "ꯃꯗꯨꯕꯨ ꯍꯥꯏꯕ ꯉꯝꯕ꯭ꯔꯣ? ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯆꯠꯂꯝꯂꯕꯗꯤ ꯃꯤ ꯐꯠꯇꯕꯅꯒ ꯏꯆꯥꯗꯨꯕꯨ ꯐꯥꯕꯤꯔꯝꯂꯕꯗꯤ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ? ꯑꯩꯗꯤ ꯏꯁꯥꯁꯦ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦꯅꯦ ꯏꯅꯤꯡꯊꯧ." "ꯏꯍꯦ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯣ ꯍꯥꯏ ꯋꯥꯅꯤ ꯂꯩꯃꯔꯦꯝꯕꯤ ꯅꯪꯕꯣ꯫ ꯆꯍꯤ 6ꯇ ꯉꯥꯏꯔꯤꯕ ꯏꯆꯥꯗꯨꯅ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯁꯦ ꯆꯣꯡꯊꯣꯛꯄ ꯉꯝꯂꯣꯏꯅꯦ꯫ ꯃꯍꯥꯛ ꯁꯣꯏꯗꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯒꯅꯤ, ꯄꯥꯈꯠꯀꯅꯨ." ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯈꯣꯝꯕꯤ ꯆꯪꯂꯛꯇꯨꯅ ꯈꯨꯔꯨꯝꯖꯔꯛꯏ꯫ ꯂꯩꯃꯔꯦꯝꯕꯤ ꯂꯩꯔꯤꯛ ꯍꯦꯟꯕꯤꯅ ꯈꯣꯝꯕꯤꯕꯨ ꯎꯕꯗ ꯄꯥꯈꯠꯄ ꯃꯇꯧꯗ ꯍꯪꯂꯛꯏ, "ꯈꯣꯝꯕꯤ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯍꯥꯛ ꯃꯆꯥꯏꯕꯨꯡꯒ ꯂꯩꯃꯤꯟꯅꯔꯝꯗꯕ꯭ꯔꯥ?" "ꯂꯩꯃꯔꯦꯝꯕꯤ, ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯐꯥꯎꯕ ꯃꯆꯥꯏꯕꯨꯡꯕꯨ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯇꯨꯅ ꯁꯨꯝꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯆꯥꯏꯕꯨꯡꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯈꯤꯕꯗꯨꯗ ꯑꯩꯍꯥꯛꯁꯨ ꯑꯩꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯄꯣꯊꯥꯖꯕꯅꯤ." "ꯀꯗꯥꯏꯗꯅꯣ ꯏꯆꯥꯗꯨꯅ ꯂꯩꯔꯝꯒꯗꯕꯁꯤꯕꯣ?" ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯂꯥꯟꯃꯤ ꯑꯃꯅ ꯃꯆꯥꯏꯕꯨꯡꯕꯨ ꯄꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯂꯥꯟꯃꯤꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯟꯁꯤꯟꯖꯔꯝꯃꯤ꯫ "ꯂꯥꯟꯃꯤ, ꯏꯆꯥꯁꯤ ꯀꯩꯗꯧꯔꯕꯒꯦ? ꯃꯍꯥꯛꯄꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯝꯂꯤꯕꯅꯣ?" ꯂꯥꯟꯃꯤꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯤꯡꯊꯧꯁꯨ ꯈꯪꯅꯤꯡꯕꯅ ꯉꯥꯏꯉꯝꯗ꯭ꯔꯗꯨꯅ ꯍꯪꯂꯛꯂꯝꯃꯤ, "ꯂꯥꯟꯃꯤ, ꯏꯆꯥꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯂꯤꯕꯅꯣ?" ꯂꯥꯟꯃꯤ ꯑꯗꯨꯅ, "ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯂꯩꯃꯔꯦꯝꯕꯤ, ꯃꯆꯥꯏꯕꯨꯡꯁꯦ ꯀꯣꯅꯨꯡꯒꯤ ꯁꯥ ꯁꯟ ꯄꯤꯖꯅꯕ ꯄꯩꯗꯨꯅ ꯊꯝꯂꯤꯕ ꯆꯔꯨꯁꯤꯡꯒꯤ ꯃꯔꯛꯇ ꯁꯣꯔꯣ ꯁꯣꯔꯣ ꯇꯧꯕ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯍꯥꯏꯗꯨꯅ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯖꯔꯨꯕꯗ ꯃꯆꯥꯏꯕꯨꯡꯁꯦ ꯊꯦꯡꯅꯖꯔꯛꯄꯅꯤ." "ꯑꯁ, ꯋꯥꯈꯜꯁꯦ ꯅꯦ ꯍꯦꯛꯇꯥꯏꯗ ꯅꯍꯥꯛꯅ ꯊꯦꯡꯅꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯅꯥꯏ." "ꯑꯩꯈꯣꯏꯗꯤ ꯀꯌꯥꯗ ꯄꯥꯈꯠꯂꯨꯔꯦ꯫ ꯂꯥꯟꯃꯤ, ꯅꯍꯥꯛꯅ ꯏꯆꯥꯕꯨ ꯊꯦꯡꯅꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ." ꯂꯩꯃꯔꯦꯝꯕꯤ ꯃꯆꯥꯕꯨ ꯄꯥꯝꯕꯤꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯔꯤꯒꯤꯅꯣ ꯆꯦꯟꯃꯥꯡ ꯃꯥꯡꯂꯤꯕꯁꯤꯕꯣ? ꯏꯃꯥꯈꯣꯏꯗꯤ ꯀꯌꯥꯗ ꯋꯥꯔꯨꯔꯁꯦ." "ꯐꯔꯦꯁꯦ ꯈꯣꯝꯕꯤ, ꯃꯆꯥꯏꯕꯨꯡꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯄꯤꯖꯅꯕ ꯇꯧꯔꯨꯔꯁꯤ꯫ ꯐꯒꯅꯤ ꯂꯩꯃꯔꯦꯝꯕꯤ." ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤ ꯑꯁꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯃꯇꯝ ꯀꯨꯏꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯅ ꯋꯥꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯂꯥꯏꯐꯝ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯔꯨꯕꯗꯒꯤ ꯆꯍꯤ 9ꯒꯤ ꯃꯇꯨꯡꯗ ꯌꯥꯝ ꯇꯥꯡꯅ ꯃꯆꯥꯏꯕꯨꯡ ꯇꯥꯏꯕꯪ ꯍꯦꯟꯕꯕꯨ ꯐꯪꯖꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥꯒꯤꯗꯃꯛꯇ ꯀꯥ ꯍꯦꯟꯅ ꯋꯥꯖꯩ, ꯃꯆꯥꯕꯨ ꯂꯨꯅ ꯇꯧꯖꯩ, ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯁꯨ ꯑꯗꯨꯃꯛ ꯇꯧꯍꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯏꯕꯨꯡ ꯇꯥꯏꯕꯪ ꯍꯦꯟꯕ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯕ, ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯡꯊꯤꯜ ꯑꯃꯁꯨꯅꯤ
ꯂꯥꯟꯃꯤ ꯑꯍꯨꯝꯅ ꯃꯥꯡ ꯊꯥꯅ ꯆꯦꯜꯂꯤ ꯃꯇꯨꯡꯗꯅ ꯄꯤꯛꯂꯤꯕ ꯃꯆꯥꯏꯕꯨꯡꯉꯣꯅ ꯃꯈꯨꯠꯇ ꯁꯟꯊꯤ ꯇꯩꯔꯕ ꯆꯩꯁꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯅꯣꯛꯂꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯇꯩꯁꯤꯟꯗꯧꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯂꯥꯟꯃꯤ ꯑꯃꯅ ꯃꯆꯥꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯏꯅꯤꯡꯊꯧꯅ ꯂꯩꯄꯣꯠ ꯂꯧꯔꯨꯅꯕ ꯇꯥꯛꯄꯤꯔꯛꯄꯅꯤ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯆꯠꯍꯟꯕꯤꯌꯨꯕ ꯊꯦꯡꯈꯤꯕ ꯇꯥꯔꯤ ꯃꯆꯥꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕꯗꯤ ꯀꯔꯤꯁꯨ ꯇꯥꯗꯦ ꯃꯥꯗꯤ ꯂꯥꯟꯃꯤꯁꯤꯡꯅ ꯆꯦꯟꯕꯗꯨ ꯎꯕꯗ ꯍꯧꯅꯕꯣꯏ ꯀꯩꯕꯣꯏ ꯍꯦꯟꯅ ꯑꯗꯨꯝ ꯈꯣꯏꯗꯥꯅ ꯅꯣꯛꯂꯒ ꯇꯥꯟꯅꯔꯤ ꯈꯣꯝꯕꯤꯁꯨ ꯃꯆꯥꯏꯕꯨꯡꯉꯣꯕꯨ ꯊꯤꯔꯛꯄꯗ ꯇꯧꯔꯝꯂꯤꯕꯗꯨ ꯎꯔꯗꯨꯅ ꯃꯆꯥꯏꯕꯨꯡꯉꯣꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯐꯥꯔꯝꯃꯤ ꯃꯈꯨꯠꯇꯒꯤ ꯆꯩꯗꯨꯁꯨ ꯊꯦꯝꯂꯒ ꯂꯧꯔꯕ ꯃꯇꯨꯡ ꯃꯐꯝ ꯆꯥꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯂꯥꯟꯃꯤ ꯑꯍꯨꯝꯗꯨ ꯈꯣꯝꯕꯤꯅ ꯄꯝꯗꯨꯅ ꯄꯨꯈ꯭ꯔꯤꯕ ꯃꯆꯥꯏꯕꯨꯡꯉꯣꯗ ꯃꯤꯠꯐꯝ ꯊꯝꯂꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯍꯧꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯤꯡꯊꯧꯅ ꯍꯣꯏ ꯂꯩꯃꯔꯦꯝꯕꯤ ꯏꯆꯥꯗꯨꯕꯨ ꯆꯥꯛ ꯆꯥꯍꯧꯔꯕ꯭ꯔꯣ ꯆꯥꯛꯄꯨꯗꯤ ꯆꯥꯈ꯭ꯔꯦ ꯍꯣꯏ ꯏꯅꯤꯡꯊꯧ ꯅꯆꯥꯅ ꯆꯥꯛꯊꯣꯡꯕꯤꯁꯤꯡꯗꯣ ꯉꯥꯏꯍꯥꯛ ꯀꯨꯝꯍꯩ ꯑꯃ ꯇꯧꯈ꯭ꯔꯦꯗꯅ ꯀꯩꯗꯧꯔꯤꯕꯅꯣꯅꯦ ꯏꯆꯥꯅ ꯍꯣ ꯉꯁꯥꯏ ꯈꯣꯝꯕꯤꯗꯣ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅꯁꯨ ꯄꯣꯊꯥꯖꯔꯨꯔꯣ ꯍꯥꯏꯗꯅ ꯆꯠꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯋꯥꯏ ꯑꯩꯁꯨ ꯑꯃꯨꯛ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀ ꯆꯥꯔꯕ꯭ꯔꯥ ꯃꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯅ ꯍꯪꯕ ꯆꯠꯄꯤꯔꯨꯕꯅꯤ ꯑꯗꯨꯒ ꯁꯣꯝꯗꯗꯤ ꯏꯆꯥꯗꯣ ꯆꯥꯛ ꯄꯤꯖꯕꯤꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗꯨꯗ ꯑꯩꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯆꯥꯛꯊꯣꯡꯕꯤꯁꯤꯡꯗꯨꯅ ꯏꯆꯥꯗꯣ ꯆꯥꯛ ꯏꯟꯕꯤꯅꯕ ꯇꯧꯔꯕꯖꯥꯠꯅꯤ ꯑꯗꯨꯗ ꯅꯍꯥꯟꯈꯩꯗꯤ ꯈꯣꯝꯕꯤꯅ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯑꯗꯨꯝ ꯄꯤꯖꯔꯒ ꯉꯁꯤꯅ ꯃꯤ ꯑꯇꯣꯞꯄꯅ ꯆꯥꯛ ꯏꯟꯕꯤꯅꯕ ꯇꯧꯔꯛꯄꯗꯨꯗ ꯏꯆꯥꯗꯣ ꯀꯔꯤꯕꯨ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯆꯥꯛꯇꯣ ꯃꯇꯨꯝ ꯇꯥꯔꯒ ꯆꯥꯛꯊꯣꯡꯕꯤꯁꯤꯡꯗꯨꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯊꯣꯝꯂꯝꯂꯤꯕꯅꯤ ꯆꯥꯛꯆꯥꯀꯥꯗꯣ ꯆꯥꯛꯀꯤ ꯆꯥꯛ ꯉꯥꯛꯇ ꯄꯨꯝꯆꯥꯏ ꯆꯥꯏꯔꯒ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗꯅꯤ ꯂꯩꯔꯝꯂꯤꯕꯁꯤ ꯏꯅꯤꯡꯊꯧ ꯏꯍꯦ ꯃꯁꯤꯕꯨ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦꯅꯦ ꯑꯩꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯁꯨꯅꯤ ꯃꯆꯥꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕꯗꯣ ꯊꯦꯝꯕ ꯌꯥꯗ ꯀꯟꯅ ꯀꯞꯂꯤ ꯃꯆꯥꯅ ꯅꯤꯡꯉꯥꯏ ꯇꯧꯍꯧꯏ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤꯗꯨ ꯃꯆꯥꯒꯤ ꯀꯥꯗ ꯇꯍꯥ ꯂꯥꯛꯂꯝꯃꯤ ꯅꯤꯡꯊꯧꯅ ꯀꯩꯗꯧꯔꯕꯒꯦ ꯏꯆꯥꯒꯤ ꯀꯔꯤ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯕꯒꯦ ꯍꯣꯏ ꯈꯣꯝꯕꯤ ꯏꯆꯥꯁꯦ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯀꯞꯂꯤꯕꯅꯣ ꯈꯣꯝꯕꯤ ꯃꯀꯣꯛꯅꯣꯅ ꯏꯅꯤꯡꯊꯧ ꯃꯆꯥꯏꯕꯨꯡꯉꯣꯁꯦ ꯀꯩꯒꯤ ꯃꯊꯛꯇ ꯇꯣꯡꯒꯅꯤ ꯍꯥꯏꯅ ꯉꯁꯥꯏꯗꯒꯤ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤ ꯂꯩꯃꯔꯦꯝꯕꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯃꯍꯥꯛꯇꯤ ꯀꯗꯥꯏꯗꯒꯤ ꯅꯤꯡꯁꯤꯡꯂꯛꯂꯤꯕ ꯀꯩꯅꯣ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯁꯣꯏꯕꯅꯤ ꯑꯩꯍꯥꯛꯅ ꯋꯥꯔꯤ ꯂꯤꯕꯗ ꯀꯩꯗ ꯇꯣꯡꯕꯒꯤ ꯃꯇꯥꯡꯁꯨ ꯄꯜꯂꯨꯔꯤ ꯃꯗꯨꯗꯒꯤ ꯍꯧꯈꯤꯕ ꯅꯤꯡꯉꯥꯏꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ ꯏꯃꯥ ꯂꯩꯃꯔꯦꯝꯕꯤ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯗꯨ ꯄ꯭ꯔꯞ ꯊꯣꯛꯈꯤꯔꯝꯃꯤ ꯈꯣꯝꯕꯤ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯇꯤꯡꯉꯛ ꯌꯦꯡꯅꯗꯨꯅ ꯂꯩꯍꯧꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅꯤ ꯀꯩꯒꯤ ꯃꯋꯣꯟ ꯎꯞꯇꯨꯅ ꯁꯦꯝꯂꯕ ꯅꯨꯄꯥ ꯑꯃ ꯁꯟ ꯁꯥꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯃꯇꯨꯡꯗꯁꯨ ꯅꯤꯡꯊꯧ ꯆꯪꯂꯛꯂꯤ ꯏꯆꯥꯒꯤ ꯀꯩ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯇꯣꯡꯂꯔꯣ ꯂꯥꯛꯑꯣ ꯃꯆꯥꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕꯗꯤ ꯀꯞꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯀꯩ ꯁꯥꯗꯨꯅ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥꯗꯨꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯤꯡꯊꯧꯅ ꯃꯆꯥꯕꯨ ꯀꯩ ꯁꯥꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯄꯤꯔꯒ ꯇꯣꯡꯍꯜꯂꯝꯃꯤ ꯀꯩ ꯁꯥꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯁꯟ ꯁꯥꯔꯒ ꯇꯞꯅ ꯀꯣꯅꯨꯡꯗꯨꯗ ꯆꯠꯂꯤ ꯏꯆꯥꯒꯤ ꯀꯩꯗꯨꯕꯨ ꯀꯔꯝ ꯇꯧꯕꯒꯦ ꯇꯣꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯃꯆꯥꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕꯗꯨ ꯀꯩꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯃꯄꯥ ꯅꯤꯡꯊꯧꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯝꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯏꯄꯥ ꯅꯤꯡꯊꯧ ꯑꯩꯒꯤ ꯀꯩꯁꯦ ꯌꯥꯝꯅ ꯊꯤꯃꯜꯂꯤ ꯃꯣꯜꯂꯤꯁꯨ ꯇꯧꯏ ꯃꯇꯨꯡꯗꯗꯤ ꯐꯖꯕ ꯃꯁꯥ ꯈꯤꯡꯕ ꯑꯃ ꯑꯣꯏꯅ ꯄꯤꯕꯤꯌꯨꯀꯣ ꯅꯤꯡꯊꯧꯗꯣ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯁꯣꯔꯒ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯂꯩꯃꯔꯦꯝꯕꯤꯗ ꯌꯦꯡꯂꯛꯂꯤ ꯂꯩꯃꯔꯦꯝꯕꯤ ꯑꯃꯗꯤ ꯈꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡꯗꯨꯗ ꯃꯆꯤꯟ ꯃꯦꯜꯂꯗꯨꯅ ꯅꯣꯛꯅꯤꯡꯕ ꯈꯥꯡꯂꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕ ꯄꯥꯈꯪ ꯄꯨꯡꯀꯛ ꯐꯥꯔꯛꯂꯤ ꯃꯍꯥꯛ ꯈꯨꯠꯂꯥꯏꯒꯤ ꯃꯍꯩ ꯅꯤꯡꯊꯤꯅ ꯍꯩꯔꯕ ꯃꯊꯧꯅꯥ ꯐꯕ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯔꯛꯂꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯃꯉꯥꯎ ꯊꯤꯕꯗꯤ ꯉꯁꯤꯁꯨ ꯍꯜꯂꯝꯗꯦ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯇꯧꯍꯟꯕꯗꯨꯅ ꯂꯝꯍꯦꯟꯕ ꯃꯆꯥꯗꯨꯗ ꯍꯦꯟꯅ ꯃꯊꯣꯏ ꯍꯥꯞꯄꯒꯨꯝ ꯊꯣꯛꯂꯤꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯁꯨꯅꯤ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯑꯃ ꯊꯥꯔꯛꯇꯨꯅ ꯃꯆꯥꯏꯕꯨꯡꯉꯣꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯄꯥ ꯅꯤꯡꯊꯧ ꯅꯆꯥꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯍꯣꯏ ꯏꯆꯥꯅ ꯃꯟꯇ꯭ꯔꯤ ꯊꯣꯝꯕꯕꯨ ꯎꯊꯛꯇ ꯃꯊꯛ ꯃꯈꯥ ꯑꯣꯟꯅꯔꯒ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯄꯥ ꯅꯤꯡꯊꯧ ꯃꯟꯇ꯭ꯔꯤ ꯊꯣꯝꯕꯅ ꯂꯩꯕꯥꯛꯀꯤ ꯀꯩꯊꯦꯜ ꯑꯆꯧꯕꯗ ꯃꯍꯥꯛꯁꯦ ꯅꯤꯡꯊꯧꯅ ꯌꯥꯔꯕꯅꯤ ꯀꯣꯅꯨꯡꯒꯤ ꯃꯟꯇ꯭ꯔꯤꯅꯦ ꯍꯥꯏꯗꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯤꯕ ꯁꯣꯜꯂꯕꯤ ꯑꯍꯜ ꯄꯣꯠ ꯌꯣꯟꯕꯤꯁꯤꯡꯗꯨꯗ ꯄꯩꯁꯥ ꯄꯤꯗꯅ ꯄꯣꯠ ꯂꯧꯔꯒ ꯗꯨꯠ ꯗꯥꯠꯀ ꯇꯧꯗꯨꯅ ꯑꯀꯟ ꯑꯊꯧ ꯁꯥꯔꯝꯂꯤꯕꯅꯤ ꯑꯗꯨꯒꯤꯅꯤ ꯅꯆꯥꯅ ꯇꯧꯖꯔꯤꯕꯁꯤ
ꯏꯍꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯌꯥꯎꯈꯤꯗ꯭ꯔꯗ ꯑꯩꯒꯤ ꯃꯟꯇ꯭ꯔꯤꯁꯦ ꯊꯥꯗꯣꯛꯄꯤꯔꯝꯕꯒ ꯌꯥꯈꯤꯔꯣꯏꯀꯣ ꯏꯄꯥꯅꯤꯡꯊꯧ ꯅꯆꯥ ꯁꯥꯏ ꯐꯥꯎꯕꯗꯪ ꯀꯣꯏꯊꯣꯛꯆꯔꯨꯈꯤꯒꯦ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯔꯝꯂꯒ ꯇꯥꯏꯕꯪ ꯍꯦꯟꯕꯗꯣ ꯃꯇꯣꯝꯇ ꯁꯒꯣꯜ ꯑꯃ ꯊꯧꯗꯣꯛꯇꯨꯅ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ ꯀꯔꯝ ꯊꯣꯛꯂꯒꯗꯕꯅꯣ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯏꯆꯥꯁꯤꯕꯣ ꯃꯉꯥꯎ ꯊꯤꯕ ꯃꯆꯥ ꯏꯕꯨꯡꯉꯣꯗꯣ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯕ ꯆꯣꯡ ꯐꯤꯔꯥꯟ ꯆꯥꯕꯗ ꯅꯠꯇꯅ ꯃꯤꯠ ꯅꯥ ꯁꯤꯡꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯄꯥꯡꯒꯜꯗ ꯂꯧꯁꯤꯡꯗ ꯃꯤꯅ ꯂꯥꯛꯆꯕ ꯉꯝꯗꯕ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯅꯁꯨ ꯃꯆꯥꯅ ꯃꯇꯣꯝꯇ ꯆꯠꯄꯗ ꯄꯥꯈꯠꯄ ꯀꯌꯥ ꯄꯣꯛꯂꯝꯗꯦ ꯅꯨꯄꯥꯗꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯃꯤ ꯀꯌꯥ ꯊꯦꯡꯅꯔꯒ ꯍꯦꯟꯅ ꯍꯩꯁꯤꯡꯕꯅꯤ ꯃꯃꯤꯠꯅ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯎꯔꯨꯔꯒ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯍꯦꯟꯕꯅꯤ ꯈꯟꯅ ꯃꯆꯥꯅ ꯆꯠꯄꯗ ꯀꯌꯥ ꯑꯊꯤꯡꯕ ꯄꯤꯔꯝꯗꯦ ꯑꯗꯨꯒ ꯃꯆꯥ ꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕ ꯈꯔ ꯂꯝ ꯍꯦꯟꯖꯔꯕꯁꯨ ꯃꯃꯥ ꯃꯄꯥꯒꯨꯝ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏꯕꯒꯤ ꯅꯥꯄꯜ ꯌꯥꯎꯖꯗ ꯃꯤꯆꯝꯒꯨꯝ ꯍꯤꯡꯕ ꯄꯥꯝꯖꯕ ꯃꯤꯒꯤ ꯑꯋꯥ ꯑꯅꯥ ꯎꯕ ꯉꯝꯗꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯖꯕ ꯐꯠꯇꯕ ꯃꯤꯕꯨ ꯋꯥꯔꯛꯄ ꯑꯁꯤꯅ ꯃꯥꯒꯤ ꯂꯝꯆꯠ ꯑꯣꯏꯔꯝꯃꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕ ꯐꯥꯎꯕ ꯃꯆꯥ ꯏꯕꯨꯡꯉꯣꯗꯣ ꯍꯟꯖꯤꯜꯂꯛꯂꯝꯗꯦ ꯂꯩꯃꯔꯦꯝꯕꯤꯗꯤ ꯃꯆꯥ ꯍꯟꯖꯤꯜꯂꯛꯇꯕꯗ ꯃꯊꯣꯏ ꯋꯥꯅ ꯂꯩꯖꯔꯤ ꯏꯅꯤꯡꯊꯧ ꯏꯆꯥꯗꯨꯕꯨ ꯂꯥꯟꯃꯤ ꯈꯔ ꯂꯣꯏꯅꯔꯒ ꯆꯠꯂꯣ ꯍꯥꯏꯕꯁꯨ ꯅꯣꯡꯃꯇ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯉꯁꯤꯗꯤ ꯊꯦꯡꯂꯤ ꯃꯍꯥꯛꯄꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯂꯩꯃꯔꯦꯝꯕꯤ ꯅꯆꯥ ꯑꯉꯧꯕꯗꯣ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏꯗ ꯑꯆꯝꯕ ꯑꯔꯥꯏꯕ ꯏꯆꯥ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯔꯒ ꯁꯣꯏꯗꯅ ꯂꯩꯊꯣꯛꯂꯝꯒꯅꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯆꯥ ꯏꯕꯨꯡꯉꯣꯗꯣ ꯍꯜꯂꯛꯂꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯂꯩꯃꯔꯦꯝꯕꯤꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯂꯛꯄꯁꯤꯕꯣ ꯏꯃꯥ ꯂꯩꯃꯔꯦꯝꯕꯤ ꯑꯃꯗꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯊꯋꯥꯏ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕꯔ ꯏꯆꯥꯕꯣ ꯏꯃꯥ ꯑꯃꯗꯤ ꯏꯄꯥ ꯅꯤꯡꯊꯧ ꯅꯆꯥ ꯉꯁꯤꯗꯤ ꯀꯣꯅꯨꯡꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗ ꯌꯧꯖꯔꯨꯔꯤ ꯑꯗꯨꯅ ꯂꯝꯕꯤ ꯁꯥꯡꯕꯅ ꯍꯜꯂꯛꯄꯗ ꯊꯦꯡꯗꯣꯛꯈꯤꯕꯅꯤ ꯅꯆꯥꯕꯨ ꯉꯥꯛꯄꯤꯒꯅꯤ ꯅꯤꯡꯊꯧꯅ ꯐꯔꯦ ꯐꯔꯦ ꯏꯆꯥ ꯋꯥꯔꯝꯂꯒꯅꯤ ꯆꯪꯖꯔꯣ ꯅꯪꯒꯤ ꯀꯥꯗ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕꯗꯣ ꯑꯌꯨꯛ ꯉꯟꯇꯥ ꯊꯣꯛꯈ꯭ꯔꯒ ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯜꯂꯛꯄ ꯑꯗꯨꯃꯛ ꯇꯧꯔꯛꯂꯝꯃꯤ ꯂꯩꯃꯔꯦꯝꯕꯤ ꯑꯃꯗꯤ ꯅꯤꯡꯊꯧꯗꯤ ꯃꯆꯥꯅ ꯆꯠꯄꯒꯤ ꯃꯔꯝꯁꯨ ꯈꯪꯗ ꯑꯣꯜꯂꯛꯂꯤꯕ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯊꯋꯥꯏ ꯋꯥꯔꯗꯨꯅ ꯃꯆꯥꯕꯨ ꯆꯠꯇꯅꯕ ꯊꯤꯡꯂꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤ ꯅꯣꯡꯉꯥꯜꯂꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯆꯥ ꯏꯕꯨꯡꯉꯣꯗꯣ ꯆꯠꯅꯕ ꯊꯣꯔꯛꯄꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯆꯠꯇꯅꯕ ꯊꯤꯡꯂꯛꯂꯝꯃꯤ ꯏꯄꯥ ꯅꯤꯡꯊꯧ ꯀꯔꯤꯒꯤ ꯅꯆꯥꯕꯨ ꯊꯤꯡꯕꯤꯔꯤꯕꯅꯣ ꯅꯆꯥ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯁꯣꯠꯊꯔꯕ ꯑꯋꯥꯅ ꯇꯥꯔꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯇꯦꯡꯕꯥꯡꯕ ꯄꯥꯝꯖꯩ ꯅꯆꯥꯕꯨ ꯊꯤꯡꯕꯤꯒꯅꯨꯕ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯏꯆꯥꯅ ꯇꯣꯝꯇꯅꯤ ꯅꯃꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯏꯆꯥꯅ ꯍꯛꯁꯦ ꯃꯤꯠꯀꯤ ꯃꯅꯤ ꯑꯣꯏꯔꯤꯕꯅꯤ ꯏꯆꯥꯒ ꯀꯌꯥ ꯂꯩꯃꯤꯟꯅꯕ ꯐꯪꯗꯕꯁꯦ ꯋꯥꯈꯜꯁꯤ ꯋꯥꯏ ꯑꯗꯨꯅ ꯏꯆꯥ ꯉꯁꯤꯗꯒꯤ ꯆꯠꯄꯗꯣ ꯂꯦꯞꯄꯣ ꯋꯥ ꯑꯅꯤꯔꯛ ꯍꯥꯏꯕ ꯍꯩꯇꯕ ꯃꯆꯥ ꯏꯕꯨꯡꯉꯣꯅꯤ ꯇꯨꯃꯤꯟꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯆꯪꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯥꯟꯃꯤ ꯑꯃ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯄꯥꯎ ꯇꯝꯂꯔꯤ ꯏꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯁꯥꯃꯨ ꯑꯉꯧꯕꯗꯣ ꯅꯥꯟꯊꯣꯛꯂꯒ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯦ ꯄꯣꯠ ꯆꯩ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯀꯌꯥꯁꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯦ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯀꯣꯅꯨꯡꯕꯨ ꯉꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯈꯥꯔꯥꯏ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯖꯧ ꯍꯥꯏꯕꯅꯣ ꯏꯅꯤꯡꯊꯧ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯂꯥꯟꯃꯤ ꯑꯗꯨꯛ ꯆꯦꯛꯁꯤꯟꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯁꯥꯃꯨ ꯑꯉꯥꯎꯕꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯂꯤꯕꯅꯣ ꯁꯥꯃꯨ ꯂꯩꯐꯝꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯂꯥꯟꯃꯤ ꯑꯅꯤꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯀꯧꯔꯣ ꯋꯥ ꯍꯪꯒꯦ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯂꯥꯟꯃꯤ ꯑꯅꯤꯗꯣ ꯅꯤꯡꯊꯧꯅ ꯀꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯂꯗꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯔꯤ ꯍꯥꯏꯌꯨ ꯅꯈꯣꯏ ꯑꯅꯤꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯁꯥꯃꯨ ꯑꯉꯥꯎꯕꯗꯣ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯂꯤꯕꯅꯣ ꯃꯗꯨ ꯃꯇꯣꯝꯇ ꯅꯥꯟꯊꯣꯛꯄꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯂꯥꯟꯃꯤ ꯑꯃꯅ ꯏꯅꯤꯡꯊꯧ ꯍꯥꯏꯌꯨꯅꯦ ꯂꯥꯟꯃꯤ ꯀꯔꯝ ꯇꯧꯕꯅ ꯄꯥꯎꯗꯝꯃꯨꯅꯦ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕ ꯂꯥꯛꯂꯒ ꯊꯥꯗꯣꯛꯂꯝꯕꯅꯤ ꯑꯁ ꯑꯩꯅ ꯈꯟꯕꯗ ꯑꯣꯏꯔꯝꯃꯦꯅꯦ ꯁꯤ ꯂꯩꯃꯔꯦꯝꯕꯤ ꯇꯍꯥ ꯇꯍꯥ ꯆꯦꯜꯂꯛꯇꯨꯅ ꯁꯣꯔꯒ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯏꯅꯤꯡꯊꯧ ꯀꯣꯅꯨꯡ ꯃꯅꯨꯡꯁꯦ ꯎꯐꯨꯟ ꯇꯥꯈꯤꯗ꯭ꯔꯤꯉꯩ ꯑꯃꯨꯛꯇ ꯐꯥꯖꯤꯟꯅꯕ ꯇꯧꯕꯤꯌꯨꯕ ꯅꯤꯡꯊꯧꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯁꯥꯃꯨꯗꯨꯕꯨ ꯐꯥꯖꯤꯟꯅꯕ ꯍꯥꯏꯔꯛꯂꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯂꯐꯣꯏ ꯂꯐꯥꯡ ꯑꯆꯧꯕ ꯑꯃ ꯄꯨꯔꯒ ꯊꯣꯛꯈꯤꯔꯝꯃꯤ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯉꯥꯎꯅ ꯐꯩꯅ ꯆꯦꯜꯂꯤꯕ ꯁꯥꯃꯨꯗꯨꯒꯤ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯁꯤꯟꯗꯨꯅ ꯂꯐꯣꯏꯗꯨꯕꯨ ꯁꯦꯠ ꯁꯦꯠꯇꯨꯅ ꯄꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯑꯆꯧꯕꯤ ꯈꯔ ꯅꯩꯈꯥꯏꯔꯗꯤ ꯌꯥꯔꯦ
ꯅꯀꯣꯟꯗ ꯑꯃꯨꯛ ꯆꯪꯂꯁꯤꯂꯛꯑꯣ ꯑꯐ ꯐꯠꯇ ꯈꯪꯗꯕ ꯁꯥꯃꯨꯗꯨꯁꯨ ꯂꯐꯣꯏꯗꯨ ꯆꯥꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯆꯥꯏꯕꯨꯡꯉꯣꯟꯅ ꯃꯀꯣꯟ ꯇꯥꯅ ꯆꯪꯈꯤꯕꯗꯨꯗ ꯃꯃꯤꯠꯇ ꯂꯐꯣꯏꯗꯨ ꯈꯛ ꯎꯔꯗꯨꯅ ꯏꯅꯈꯤꯔꯝꯃꯤ ꯃꯆꯥꯏꯕꯨꯡꯉꯣꯟꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯖꯤꯜꯂꯝꯂꯒ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯏꯄꯥ ꯅꯤꯡꯊꯧ ꯀꯔꯝ ꯇꯧꯕꯅꯣ ꯌꯥꯔꯦ ꯌꯥꯔꯦ ꯏꯄꯥ ꯀꯔꯤꯁꯨ ꯊꯤꯡꯖꯔꯔꯣꯏ ꯏꯆꯥꯅ ꯆꯠꯅꯤꯡꯕꯗꯣ ꯑꯗꯨꯃꯛ ꯆꯠꯂꯨ ꯃꯇꯨꯡꯁꯨ ꯏꯄꯥ ꯀꯔꯤꯁꯨ ꯌꯦꯠꯂꯣꯏ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯃꯆꯥꯏꯕꯨꯡꯉꯣꯗꯨ ꯃꯈꯥ ꯇꯥꯔꯝꯗ ꯅꯣꯛꯐꯦ ꯇꯧꯁꯤꯜꯂꯝꯂꯒ ꯁꯒꯣꯜ ꯑꯃ ꯊꯧꯔꯒ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯀꯣꯅꯨꯡꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯅꯤꯡꯊꯤꯖꯕꯤ ꯃꯕꯨꯡ ꯑꯅꯤꯒꯤ ꯃꯈꯥꯗ ꯌꯥꯎꯖꯕꯤ ꯅꯤꯡꯊꯤꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯅꯤꯡꯊꯤꯕꯤ ꯃꯇꯥꯅꯨꯆꯥ ꯑꯃꯗꯤ ꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯂꯝꯕꯤꯗ ꯄꯥꯡꯒꯜꯕ ꯃꯇꯥꯎ ꯑꯅꯤꯒ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯂꯥꯛꯄ ꯎꯕꯗ ꯊꯣꯏꯕꯅ ꯍꯥꯟꯅ ꯀꯧꯔꯛꯂꯝꯃꯤ ꯏꯆꯜ ꯑꯍꯨꯝꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯁꯤꯗ ꯅꯨꯖꯥ ꯈꯨꯝꯗ꯭ꯔꯗꯤ ꯐꯖꯗꯦ ꯈꯟꯗꯨꯅ ꯏꯕꯨꯡ ꯏꯇꯥ ꯑꯅꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯁꯥꯖꯕ ꯐꯤ ꯈꯔ ꯐꯤꯌꯣꯟꯕꯤꯗ ꯊꯥꯔꯨꯕꯅꯤ ꯑꯗꯨꯗ ꯍꯜꯂꯛꯄꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯄꯥꯡꯒꯜꯕ ꯅꯤꯡꯊꯤꯕꯤꯗ ꯃꯃꯤꯠꯇꯨ ꯐꯂꯞ ꯌꯦꯡꯂꯛꯂꯒ ꯅꯤꯡꯊꯤꯕꯤ ꯀꯔꯤꯒꯤ ꯅꯪꯅ ꯋꯥꯅ ꯐꯤ ꯁꯥꯔꯤꯕꯅꯣ ꯅꯪꯒꯤ ꯑꯋꯥꯠꯄ ꯈꯨꯗꯤꯡ ꯑꯩꯅ ꯄꯤꯒꯦ ꯏꯅꯥꯛꯇ ꯅꯅꯤꯡꯇꯝꯅ ꯂꯩꯖꯔꯔꯣ ꯍꯥꯏꯕꯁꯨ ꯅꯪꯅ ꯌꯥꯗꯦꯗꯣ ꯅꯤꯡꯊꯤꯕꯤ ꯌꯥꯝ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯄꯥꯡꯒꯜꯕꯒꯤ ꯄꯥꯎꯈꯨꯝ ꯀꯔꯤꯁꯨ ꯄꯤꯔꯝꯗ ꯃꯇꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ ꯋꯥꯍꯩꯅ ꯊꯤꯅ ꯆꯩꯗ꯭ꯔꯒꯁꯨ ꯎꯠꯂꯤꯕ ꯃꯇꯧꯁꯤꯅꯗꯤ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯂꯩꯁꯛ ꯂꯩꯆꯨ ꯍꯦꯟꯕꯤ ꯅꯤꯡꯊꯤꯕꯤ ꯂꯩꯔꯥꯡꯅꯤ ꯂꯩꯅꯥ ꯆꯣꯏꯅ ꯇꯥꯍꯟꯅꯤꯡꯗꯦ ꯄꯥꯝꯃꯨꯖꯩ ꯈꯟꯅ ꯊꯦꯝꯅꯧꯗꯨꯅ ꯊꯝꯕꯅꯤ ꯃꯁꯤꯗ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯅꯈꯨꯗꯥꯡ ꯄꯥꯏꯔꯒ ꯁꯔꯣ ꯁꯔꯣ ꯆꯤꯡꯕꯗ ꯀꯅꯥꯅ ꯀꯩꯗꯧꯕ ꯉꯝꯒꯅꯤ ꯄꯥꯡꯒꯜꯕ ꯑꯩꯉꯣꯟꯗꯕꯣ ꯊꯥꯅꯦꯜꯅ ꯏꯇꯧ ꯄꯥꯡꯒꯜꯕ ꯅꯨꯄꯤꯅ ꯎꯁꯤꯜꯂꯛꯇ꯭ꯔꯕꯗꯤ ꯆꯥꯛꯁꯪꯗ ꯀꯤꯠ ꯅꯝꯁꯤꯟꯕꯗ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯔꯛꯂꯔꯣꯏꯗꯕꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯇꯥꯎꯁꯤꯗꯤ ꯁꯣꯝꯗꯅ ꯅꯤꯡꯊꯤꯕꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯌꯨꯝ ꯊꯪꯅꯕ ꯃꯄꯨ ꯃꯕꯣꯛꯀꯤ ꯁꯨꯃꯥꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯁꯤꯡ ꯑꯈꯥꯏꯕ ꯈꯔ ꯁꯪꯒꯣꯏ ꯇꯝꯅ ꯍꯣꯟꯖꯤꯜꯂꯤꯕꯗꯨ ꯎꯔꯝꯃꯤ ꯅꯤꯡꯊꯤꯕꯤꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯇꯥꯇꯣꯟꯒꯅ ꯂꯧꯁꯤꯡꯒꯤ ꯃꯇꯝ ꯑꯣꯏꯗꯨꯅ ꯊꯕꯛ ꯈꯔ ꯆꯤꯟꯕꯁꯤꯗ ꯏꯕꯣꯛꯀ ꯏꯄꯨꯒꯁꯦ ꯃꯤ ꯅꯦꯛꯂꯒ ꯊꯕꯛ ꯇꯧꯍꯜꯂ ꯃꯥꯜꯂꯦꯅꯦ ꯅꯤꯡꯊꯤꯕꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯣ ꯅꯤꯡꯊꯤꯕꯤꯅ ꯊꯣꯡꯂꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡ ꯑꯅꯤꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩ ꯅꯤꯡꯊꯤꯕꯤꯅ ꯋꯥ ꯍꯧꯗꯣꯛꯂꯛꯂꯝꯃꯤ ꯇꯥꯆꯧ ꯇꯥꯇꯣꯟ ꯍꯟꯗꯛ ꯏꯕꯨꯡ ꯑꯅꯤꯅ ꯊꯕꯛ ꯈꯔ ꯆꯤꯟꯕꯁꯤꯗ ꯏꯕꯣꯛꯀ ꯏꯄꯨꯒꯁꯦ ꯊꯕꯛ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯈꯪꯗꯦ ꯉꯁꯥꯏꯗꯣ ꯃꯤ ꯅꯦꯛꯂꯒ ꯊꯕꯛ ꯇꯧꯍꯟꯕ ꯃꯥꯜꯂꯤ ꯃꯕꯨꯡ ꯑꯍꯟꯅ ꯏꯕꯣꯛ ꯏꯄꯨꯁꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯁꯨ ꯂꯧ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯉꯩ ꯌꯦꯡꯁꯤꯟꯕ ꯈꯔ ꯋꯥꯠꯂꯦ ꯑꯗꯨꯕꯨꯅꯤ ꯏꯆꯟꯇꯣꯝꯕꯤ ꯅꯍꯥꯛꯅ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯆꯠꯄꯤꯗꯨꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡꯗꯨ ꯑꯗꯨꯃꯛ ꯄꯥꯡꯁꯤꯟꯕꯤꯌꯨ ꯃꯄꯥꯅ ꯏꯆꯥꯁꯤꯡꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨ ꯃꯉꯥꯏ ꯑꯍꯜ ꯑꯅꯤꯁꯤꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯒꯗꯕꯅꯤꯀꯣ ꯏꯆꯥꯁꯥ ꯃꯆꯥ ꯑꯍꯨꯝꯃꯛ ꯍꯣꯏ ꯏꯄꯥ ꯍꯥꯏꯅ ꯈꯨꯝꯖꯔꯛꯏ ꯅꯤꯡꯊꯤꯕꯤꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯕꯨꯛ ꯃꯔꯥ ꯇꯞꯆꯩ ꯊꯛꯈꯥ ꯈꯪꯅ ꯆꯠꯆꯩ ꯃꯤꯅꯨꯡꯁꯤꯁꯨ ꯆꯥꯎꯏ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯦꯜ ꯊꯨꯝ ꯄꯥꯏꯔꯨꯗ꯭ꯔꯕꯁꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯍꯔꯥꯎꯅ ꯍꯤꯡꯃꯤꯟꯅꯖꯕ ꯏꯃꯨꯡꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯨꯗ ꯅꯤꯡꯊꯤꯕꯤ ꯐꯤꯁꯥꯀꯣꯟꯗꯨꯗ ꯐꯝꯂꯗꯨꯅ ꯐꯤ ꯀꯟꯅ ꯁꯥꯔꯤ ꯇꯟꯖꯥꯗꯨꯗ ꯊꯪꯅꯕꯒꯤ ꯌꯨꯝꯗꯨꯗ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ ꯅꯤꯡꯊꯤꯕꯤꯅ ꯀꯅꯥꯅꯣ ꯈꯟꯅ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯨ ꯑꯣꯏꯔꯝꯂꯤ ꯅꯤꯡꯊꯤꯕꯤꯅ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯩ ꯃꯍꯥꯛꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯑꯣꯏꯕ ꯖꯥꯠꯅꯣ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯔꯨꯕꯃꯛꯇꯗ ꯄꯨꯛꯅꯤꯡꯁꯤꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯍꯜꯂꯤ ꯐꯤꯃꯜ ꯁꯦꯠꯆꯔꯕꯁꯨ ꯁꯛꯐꯝ ꯑꯃꯗꯤ ꯁꯕꯥꯟꯁꯤꯗꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦꯗ ꯅꯤꯡꯊꯤꯕꯤꯅ ꯆꯦꯞꯊ ꯌꯦꯡꯖꯕꯗꯨ ꯅꯨꯄꯥ ꯑꯣꯏꯕ ꯃꯍꯥꯛꯅꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯒꯨꯝ ꯍꯟꯅꯒ ꯌꯦꯡꯂꯛꯄ ꯅꯠꯇꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯅꯤꯡꯊꯤꯕꯤꯅ ꯐꯤꯒ ꯁꯥꯗꯕ ꯃꯈꯩ ꯃꯪꯂꯒ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯏꯃꯨꯡꯗꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯊꯣꯔꯛꯂꯒ ꯃꯆꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯆꯥꯇꯣꯝꯕꯤ ꯑꯩꯃ ꯏꯆꯥꯇꯣꯝꯕꯤ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯁꯦ ꯃꯁꯤꯒꯤ ꯊꯥꯅꯕ ꯃꯔꯨ ꯃꯔꯥꯡ ꯈꯔꯁꯤ ꯅꯕꯣꯛꯇ ꯑꯃꯨꯛꯇ ꯄꯤꯕꯤꯔꯨꯁꯨ ꯉꯁꯥꯏ ꯏꯃꯥꯅꯅꯦ ꯌꯦꯟꯁꯥꯡ ꯊꯤꯟꯕ ꯆꯠꯄꯗ ꯅꯕꯣꯛꯅ ꯍꯪꯂꯛꯄꯅꯤ ꯍꯣꯏ ꯏꯃꯥ ꯑꯩ ꯄꯤꯔꯨꯔꯒꯦ ꯅꯤꯡꯊꯤꯕꯤ ꯃꯔꯨ ꯃꯔꯥꯡ ꯌꯥꯎꯕ ꯃꯌꯨꯝꯗꯨ ꯃꯕꯣꯛꯇ ꯄꯤꯔꯔꯤ
ꯁꯤ ꯑꯕꯣꯛ ꯏꯃꯥꯅꯄꯤꯔꯣ ꯁꯣꯟꯅ ꯂꯥꯛꯄꯅꯤ ꯑꯗꯣ ꯑꯕꯣꯛ ꯃꯔꯨ ꯃꯔꯥꯡꯁꯤꯡꯁꯤꯕꯨ ꯀꯗꯥꯏꯗ ꯊꯥꯒꯗꯕꯅꯣ ꯇꯥꯆꯧ ꯇꯌꯥꯏ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯅ ꯊꯥꯒꯦ ꯑꯩꯁꯨ ꯍꯩꯒꯅꯤꯌꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯇꯅꯧꯔꯕꯤ ꯏꯁꯨꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯀꯁꯦ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯌꯦꯡꯉꯣꯏ ꯃꯃꯥꯡ ꯏꯪꯈꯣꯜꯗ ꯅꯕꯨꯡ ꯑꯃ ꯂꯩꯕꯥꯛ ꯇꯧꯍꯧꯕꯗꯣ ꯃꯍꯥꯛꯅ ꯊꯥꯕꯤꯒꯗꯧꯔꯤꯕꯅꯤ ꯅꯕꯨꯡ ꯑꯁꯦ ꯃꯣꯡ ꯍꯥꯖꯗꯦ ꯏꯄꯪ ꯄꯪꯖꯩ ꯑꯗꯨꯒꯅꯦ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯦ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯆꯥꯛ ꯆꯔꯥ ꯑꯃꯇ ꯄꯤꯖꯕꯤꯌꯨ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯔꯤꯕꯅꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯄꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯃꯟꯈ꯭ꯔꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯑꯋꯥꯃꯟꯁꯨ ꯄꯤꯕꯤꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯃꯍꯥꯛꯀꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗ꯭ꯔꯤꯕꯁꯦ ꯀꯣꯛꯆꯅꯕ ꯍꯥꯏꯗꯅ ꯇꯧꯕꯅꯤꯅꯦ ꯅꯤꯡꯊꯤꯕꯤ ꯃꯕꯣꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯛꯈꯪꯗ꯭ꯔꯤꯕ ꯅꯨꯄꯥ ꯃꯍꯥꯛꯄꯨ ꯍꯦꯟꯅ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯒꯨꯝ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯕꯣꯛ ꯏꯕꯨꯡꯁꯦ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯦꯛꯀꯗ꯭ꯔꯥ ꯂꯦꯛꯑꯣ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯃꯍꯥꯛꯁꯦ ꯃꯌꯨꯝ ꯊꯥꯗꯣꯛꯄꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯦ ꯑꯗꯣ ꯏꯁꯨꯅꯅꯦ ꯅꯕꯨꯡꯁꯤꯒꯤ ꯑꯆꯥ ꯑꯊꯛ ꯈꯔ ꯑꯃꯨꯛꯇ ꯄꯤꯕꯤꯔꯝꯃꯣ ꯋꯥꯔꯝꯂꯒꯅꯤ ꯅꯕꯨꯡꯁꯦ ꯅꯤꯡꯊꯤꯕꯤ ꯃꯈꯨꯠꯇ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯥꯏꯗꯨꯅ ꯃꯃꯥꯡ ꯏꯪꯈꯣꯜ ꯇꯝꯅ ꯂꯥꯛꯄꯗ ꯎꯔꯤ ꯐꯤꯃꯟ ꯁꯦꯠꯆꯔꯕꯁꯨ ꯃꯒꯨꯟꯇꯅ ꯌꯣꯝꯂꯕ ꯃꯥꯏꯊꯣꯡ ꯅꯣꯡꯁꯥꯒꯨꯝꯂꯕ ꯁꯕꯥꯟꯗꯨꯗ ꯅꯨꯄꯤ ꯃꯍꯥꯛꯇꯤ ꯇꯔꯪ ꯆꯠꯄꯒꯨꯝ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯂꯒ ꯏꯀꯥꯏꯔꯞ ꯇꯧꯅ ꯇꯞꯅ ꯀꯧꯖꯔꯛꯏ ꯏꯕꯨꯡ ꯊꯕꯛꯇꯣ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕꯤꯔꯒ ꯑꯆꯥ ꯑꯊꯛꯁꯦ ꯍꯥꯟꯅ ꯆꯥꯊꯣꯛꯄꯤꯔꯣ ꯅꯨꯄꯥꯗꯨꯗꯤ ꯃꯃꯥꯏ ꯐꯥꯎꯕ ꯅꯣꯟꯈꯠꯂꯛꯇꯦ ꯈꯨꯝꯕꯇ ꯃꯈꯨꯝꯂꯛꯏ ꯌꯥꯅꯤ ꯏꯆꯟ ꯑꯗꯥꯏꯗ ꯍꯦꯛꯇ ꯊꯝꯕꯤꯔꯝꯃꯣ ꯅꯤꯡꯊꯤꯕꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯔꯤ ꯅꯨꯄꯥꯅꯣ ꯃꯁꯤꯕꯣ ꯃꯃꯥꯡꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯂꯦꯞꯇꯨꯅ ꯂꯩꯕꯕꯨ ꯍꯥꯏꯐꯦꯠꯇ ꯐꯥꯎ ꯌꯦꯡꯂꯛꯇꯦꯃꯤ ꯀꯥꯟꯅꯗꯦ ꯑꯩꯅ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯕ ꯍꯦꯛꯇ ꯍꯧꯖꯤꯜꯂꯒꯦ ꯏꯕꯨꯡꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯤꯕꯒꯦ ꯂꯩꯐꯝꯅ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯕꯅꯣ ꯍꯟꯗꯛꯇꯤ ꯅꯨꯄꯥꯗꯣ ꯇꯧꯔꯝꯕ ꯊꯕꯛꯇꯣ ꯂꯦꯞꯇꯨꯅ ꯅꯨꯄꯤ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯈꯨꯝꯖꯔꯛꯏ ꯑꯩꯒꯤ ꯏꯃꯨꯡꯕꯨꯗꯤ ꯑꯍꯦꯟꯕ ꯀꯧꯖꯩ ꯑꯩꯒꯤ ꯈꯨꯜꯗꯤ ꯈꯔ ꯂꯥꯞꯄꯤ ꯏꯆꯟ ꯃꯐꯝꯁꯤꯗ ꯊꯕꯛ ꯊꯤꯕ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯏꯆꯜꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯒꯦ ꯅꯤꯡꯊꯤꯕꯤ ꯍꯥꯏꯅ ꯀꯧꯖꯩꯌꯦ ꯏꯕꯨꯡ ꯐꯔꯦ ꯏꯆꯟ ꯅꯤꯡꯊꯤꯕꯤ ꯑꯩ ꯆꯥꯅꯕꯗꯣ ꯃꯇꯦꯛꯁꯤꯃ ꯂꯣꯏꯁꯤꯜꯂꯒ ꯈꯨꯠ ꯁꯥ ꯍꯥꯝꯗꯣꯛꯂꯒ ꯑꯣꯏꯅ ꯆꯥꯔꯒꯦ ꯌꯨꯝꯗ ꯉꯟꯅ ꯍꯟꯈꯤꯗꯕꯁꯨ ꯌꯥꯔꯣꯏꯕ ꯌꯨꯝ ꯂꯥꯞꯄꯅꯤꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯦꯟ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯊꯕꯛꯇꯨꯕꯨ ꯃꯈꯥ ꯇꯥꯅ ꯁꯨꯕ ꯍꯧꯈ꯭ꯔꯦ ꯍꯣꯏ ꯂꯣꯏꯁꯤꯟꯕꯤꯍꯧꯔꯣ ꯏꯕꯨꯡ ꯅꯤꯡꯊꯤꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯐꯤꯁꯥꯀꯣꯟꯗꯨꯗ ꯐꯝꯂꯒ ꯐꯤꯗꯤ ꯁꯥꯗꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤ ꯏꯕꯨꯡ ꯑꯍꯦꯟꯕ ꯑꯩꯗꯤ ꯏꯕꯨꯡꯒꯤ ꯊꯧꯁꯥ ꯋꯥꯁꯥꯗꯕ ꯃꯥꯟꯕꯅ ꯇꯧꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯆꯥꯛꯍꯜꯂꯦ ꯑꯁ ꯀꯔꯤꯅꯣ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜꯁꯤꯡꯁꯤꯕꯣ ꯅꯣꯡꯃꯇ ꯁꯛꯍꯦꯟꯕ ꯀꯅꯥꯒꯤ ꯃꯃꯤ ꯇꯥꯔꯛꯇ꯭ꯔꯤꯕ ꯊꯃꯣꯏꯅꯤ ꯉꯁꯤꯗꯤ ꯄꯥꯈꯪ ꯃꯥꯟꯖꯗꯕ ꯅꯨꯄꯥ ꯃꯍꯥꯛꯅ ꯀꯔꯤ ꯂꯩꯋꯥꯕꯨ ꯇꯧꯁꯤꯟꯕꯤꯈ꯭ꯔꯕꯅꯣ ꯑꯩ ꯋꯥꯈꯜꯒ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯗ ꯑꯁꯨꯝꯅ ꯑꯍꯦꯟꯕꯅ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯅ ꯅꯤꯡꯊꯤꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯖꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯍꯥꯏꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯁꯣꯝꯗꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗꯅꯤ ꯅꯤꯡꯊꯧ ꯂꯩꯔꯣꯏꯉꯝꯕ ꯃꯆꯥꯒꯤ ꯃꯇꯧꯗ ꯄꯦꯟꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯆꯥꯕꯨ ꯆꯩꯔꯨꯕꯁꯨ ꯉꯝꯗ ꯃꯊꯥ ꯁꯥꯅ ꯂꯩꯔꯤ ꯇꯟꯖꯥꯗꯨꯗ ꯃꯆꯥꯏꯕꯨꯡ ꯇꯥꯏꯕꯪ ꯍꯦꯟꯕ ꯁꯅꯊꯣꯡꯗꯒꯤ ꯅꯥꯏꯇꯣꯝ ꯃꯈꯣꯡꯅ ꯆꯪꯂꯛꯂꯝꯃꯤ ꯅꯤꯡꯊꯧ ꯂꯩꯔꯣꯏꯉꯝꯕꯅ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯏꯆꯥꯅ ꯅꯈꯣꯡꯅ ꯍꯜꯂꯛꯂꯤꯕꯁꯤꯕꯨ ꯅꯍꯥꯛꯀꯤ ꯁꯒꯣꯜꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯒꯦ ꯏꯄꯥ ꯅꯤꯡꯊꯧ ꯑꯩꯒꯤ ꯁꯒꯣꯜꯗꯣ ꯑꯍꯜ ꯑꯣꯏꯔꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃꯗ ꯄꯤꯊꯣꯛꯂꯝꯂꯤ ꯏꯍꯦ ꯅꯪꯕꯨ ꯐꯅ ꯄꯤꯅꯤꯡꯕ ꯂꯩꯔꯕꯁꯨ ꯍꯌꯦꯡ ꯄꯤꯕ ꯌꯥꯏ ꯅꯈꯣꯡꯅ ꯍꯜꯂꯛꯂꯤꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯋꯥꯅꯦ ꯁꯣꯂꯤ ꯁꯣꯂꯤ ꯂꯪꯐꯩ ꯍꯜꯂꯛꯄꯅꯦ ꯁ꯭ꯋꯥꯏ ꯊꯦꯡꯂꯀꯥꯟꯁꯤꯗ ꯃꯌꯨꯝꯁꯨ ꯌꯥꯝꯅ ꯊꯥꯞꯄꯤ ꯄꯣꯠ ꯌꯣꯝꯗꯨꯃꯒ ꯋꯥꯅ ꯆꯠꯂꯝꯕꯗꯨ ꯎꯕꯗ ꯅꯆꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯄꯤꯔꯝꯕꯅꯤ ꯏꯄꯥ ꯅꯤꯡꯊꯧ ꯍꯣ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯏꯆꯥꯕꯨ ꯅꯃꯥ ꯏꯕꯥꯅꯤꯒꯤ ꯅꯥꯛꯇ ꯈꯔꯁꯨ ꯂꯩꯌꯨ ꯀꯩꯗꯧꯒꯦ ꯏꯆꯥꯁꯦ ꯆꯠꯇꯨꯅꯇ ꯂꯩꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯄꯥ ꯅꯤꯡꯊꯧ ꯅꯆꯥ ꯃꯇꯝ ꯈꯔꯗꯤ ꯑꯁꯨꯝꯅ ꯆꯠꯈꯤꯒꯦ ꯃꯁꯤꯅ ꯑꯅꯧ ꯑꯅꯧꯕ ꯂꯧꯁꯤꯡ ꯃꯌꯥꯝ ꯑꯃ ꯇꯥꯟꯁꯤꯟꯕ ꯉꯝꯖꯔꯤꯕꯅꯤ ꯋꯥ ꯑꯅꯤꯔꯛ ꯍꯟꯅ ꯉꯥꯡꯗ꯭ꯔꯕꯁꯨ ꯃꯆꯤꯡ ꯐꯠꯇ꯭ꯔꯕꯁꯨ ꯃꯆꯥꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯂꯣꯏ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧ ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯃꯆꯥꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯍꯥꯏꯔꯨꯗ꯭ꯔꯦ ꯃꯆꯥꯏꯕꯨꯡ ꯇꯥꯏꯕꯪ ꯍꯦꯟꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯗꯨꯅ ꯂꯥꯏ ꯌꯦꯛꯅꯕ ꯄꯣꯠꯂꯝ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯛꯄ ꯍꯧꯔꯛꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯗ ꯂꯥꯟꯃꯤ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯃꯆꯥꯏꯕꯨꯡ ꯃꯍꯥꯛꯁꯨ ꯇꯥꯔꯛꯂꯝꯃꯤ
ꯂꯥꯟꯃꯤ ꯀꯣꯛꯉꯥꯡꯅ ꯏꯇꯥꯎ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯃꯗꯨꯗ ꯅꯠꯇꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯌꯥꯝꯅ ꯂꯩꯔꯤ ꯂꯥꯟꯃꯤ ꯆꯥꯎꯇꯣꯟꯁꯨ ꯄꯪꯇꯛ ꯈꯨꯝꯂꯛꯂꯝꯃꯤ ꯑꯗꯣ ꯇꯝꯃꯨꯗꯅ ꯏꯇꯥꯎ ꯑꯩꯁꯨ ꯇꯥꯅꯤꯡꯉꯦꯕ ꯁꯨꯝꯗꯧꯕꯅꯤ ꯃꯤ ꯏꯇꯥꯎ ꯑꯩꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯍꯩꯁꯤꯡꯅ ꯍꯧꯔꯛꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯈꯔꯒ ꯈꯨꯠꯇ ꯅꯥꯎꯔꯤ ꯑꯃꯃꯝꯒ ꯄꯥꯏꯔꯒ ꯑꯋꯥꯡꯕ ꯆꯤꯡꯗ ꯀꯥꯔꯤꯕꯅꯤ ꯆꯤꯡꯗꯨꯅ ꯋꯥꯡꯕꯁꯤꯅ ꯈꯨꯋꯥꯡ ꯆꯥꯗꯕ ꯆꯤꯡꯅꯤ ꯃꯗꯩꯗꯨꯗ ꯋꯥꯡꯕꯇ ꯅꯠꯇꯅ ꯐꯛꯂꯥꯡꯒꯨꯝ ꯆꯞ ꯍꯦꯛ ꯌꯨꯡꯕ ꯆꯤꯡ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯩꯈꯣꯏꯕꯨꯗꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕꯅꯤꯅ ꯅꯞꯇꯅ ꯀꯥꯔꯦꯗꯅ ꯈꯔ ꯄꯪꯕ ꯃꯤꯒ ꯑꯣꯏꯔꯗꯤ ꯊꯔꯣ ꯃꯔꯣ ꯑꯣꯟꯊꯗꯅ ꯁꯩꯔꯣꯟ ꯃꯔꯨꯕꯨ ꯃꯥꯟꯈꯤꯗꯣꯏꯅꯤ ꯂꯥꯟꯃꯤ ꯆꯥꯎꯇꯣꯟꯅ ꯅꯠꯇꯦ ꯏꯇꯥꯎ ꯑꯗꯨꯛ ꯋꯥꯡꯕ ꯑꯗꯨꯛ ꯉꯝꯕ ꯆꯤꯡꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯎꯆꯦꯛ ꯀꯥꯞꯐꯝ ꯂꯩꯇꯕꯒꯤꯔꯣ ꯎꯆꯦꯛ ꯀꯥꯞꯄ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯗꯣ ꯉꯀ꯭ꯔꯥ ꯀꯥꯞꯄꯅꯦꯃꯤ ꯍꯥ ꯉꯀ꯭ꯔꯥ ꯍꯥꯏꯕ ꯏꯇꯥꯎ ꯉꯀ꯭ꯔꯥꯗꯤ ꯏꯁꯤꯡꯗ ꯂꯩꯒꯗꯕ ꯅꯠꯇ꯭ꯔꯣ ꯆꯤꯡꯊꯛꯇꯨꯗꯗꯤ ꯀꯔꯝꯅꯅꯣ ꯏꯇꯥꯎ ꯅꯪꯗꯤ ꯑꯉꯥꯡꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯏꯇꯥꯎ ꯀꯧꯅꯖꯕꯒꯤ ꯋꯥꯅꯤ ꯅꯨꯃꯤꯠ ꯊꯥ ꯎꯕꯗꯤ ꯑꯩꯅ ꯌꯥꯝꯅ ꯍꯥꯜꯂꯤꯕꯅꯤꯗꯣ ꯑꯗꯨꯅꯅꯤ ꯏꯇꯥꯎꯅ ꯈꯪꯗꯕ ꯃꯌꯥꯝꯅꯤ ꯑꯩꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯇꯝꯕꯤꯒꯦ ꯍꯥꯏꯔꯤꯕꯁꯤ ꯑꯗꯣ ꯋꯥꯔꯤ ꯃꯈꯥ ꯇꯥꯒꯦꯁꯤ ꯅꯪ ꯋꯥ ꯃꯔꯛ ꯊꯠꯂꯛꯈꯤꯅꯨꯀꯣ ꯍꯣꯏ ꯏꯇꯥꯎ ꯃꯈꯥ ꯇꯥꯕꯤꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯉꯀ꯭ꯔꯥꯁꯤꯗꯤ ꯎꯊꯛꯇ ꯆꯩꯇꯦꯛ ꯆꯩꯔꯥꯡ ꯃꯌꯥꯝ ꯇꯧꯔꯒ ꯃꯍꯨꯝ ꯁꯥꯕ ꯉꯥꯅꯤꯃꯤ ꯃꯈꯣꯏꯒꯤ ꯃꯍꯨꯝꯗꯣ ꯑꯩꯈꯣꯏꯅ ꯅꯥꯎꯔꯤꯅ ꯐꯗ꯭ꯔꯠ ꯀꯥꯞꯊꯠꯂꯒ ꯉꯀ꯭ꯔꯥꯁꯤꯡꯗꯣ ꯎꯊꯛꯇꯒꯤ ꯇꯥꯔꯛꯄ ꯉꯥꯏꯔꯒ ꯐꯥꯔꯒ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯣꯜꯗꯨꯗ ꯍꯥꯞꯆꯤꯟꯕꯅꯤ ꯑꯁ ꯑꯃꯨꯛ ꯆꯠꯄꯗ ꯌꯥꯝ ꯐꯈ꯭ꯔꯖꯥꯅꯤ ꯑꯣ ꯏꯇꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯅꯤ ꯑꯗꯨꯒꯅꯤ ꯏꯇꯥꯎ ꯍꯧꯖꯤꯛꯀꯤ ꯉꯀ꯭ꯔꯥ ꯐꯥꯕ ꯆꯤꯡꯗꯨꯗ ꯊꯝꯕꯥꯜ ꯑꯉꯥꯡꯕ ꯑꯃꯗꯤ ꯊꯝꯆꯦꯠꯅ ꯄꯥꯛꯇꯛꯅꯅ ꯍꯧꯔꯤꯕꯅꯤ ꯃꯗꯨꯁꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯍꯦꯛꯂꯒ ꯌꯨꯝꯗ ꯄꯨꯔꯤꯕꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕꯗꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯆꯤꯟ ꯊꯦꯟꯕ ꯂꯥꯟꯃꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯅꯣꯛꯂꯤ ꯂꯥꯟꯃꯤ ꯀꯣꯛꯉꯥꯡꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒꯤꯅꯦ ꯏꯇꯥꯎ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯝꯒꯤ ꯑꯣꯛ ꯃꯃꯩ ꯖꯣꯝ ꯂꯥꯎꯕꯁꯤꯡꯗꯨꯅ ꯑꯇꯤꯌꯥ ꯊꯛꯁꯤꯗ ꯁꯪꯒꯨ ꯄꯥꯏꯕꯗꯣ ꯏꯁ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯃꯗꯨꯅꯒ ꯐꯖꯕꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯄꯪꯇꯛ ꯁꯨꯗꯛ ꯇꯧꯖꯕ ꯂꯥꯟꯃꯤ ꯆꯥꯎꯇꯣꯟꯗꯤ ꯀꯣꯛꯉꯥꯡꯒꯤ ꯋꯥꯗꯨꯗ ꯊꯥꯖꯔꯗꯨꯅ ꯃꯌꯥꯒ ꯀꯥꯔꯒ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯇꯥꯔꯤ ꯁꯣꯝꯗꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕꯗꯣ ꯅꯣꯛꯅꯤꯡꯕ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯣ ꯍꯥꯡꯗꯣꯛꯂꯒ ꯂꯥꯟꯃꯤ ꯀꯣꯛꯉꯥꯡꯗ ꯀꯧꯔꯛꯂꯝꯃꯤ ꯏꯌꯥꯝꯕ ꯂꯥꯟꯃꯤ ꯏꯌꯥꯝꯕꯒꯤ ꯋꯥꯔꯤꯗꯣ ꯉꯁꯥꯏꯗꯒꯤ ꯅꯅꯥꯎꯁꯨ ꯇꯥꯖꯔꯤꯌꯦ ꯎꯊꯛꯇ ꯃꯍꯨꯝ ꯁꯥꯕ ꯉꯀ꯭ꯔꯥ ꯆꯤꯡꯊꯛꯇ ꯍꯧꯕ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯑꯇꯤꯌꯥꯗ ꯄꯥꯏꯕ ꯂꯝꯒꯤ ꯑꯣꯛ ꯑꯗꯣ ꯏꯌꯥꯝꯕ ꯋꯥꯔꯤ ꯃꯈꯥ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯀꯥꯁꯤꯗ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯐꯝꯂꯒ ꯅꯤꯡꯊꯤꯅ ꯂꯤꯕꯤꯔꯔꯣ ꯂꯥꯟꯃꯤ ꯀꯣꯛꯉꯥꯡ ꯏꯄꯥ ꯄꯥꯈꯠꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯁꯨꯝ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯇꯧꯖꯕꯅꯤ ꯅꯌꯥꯝꯕꯕꯨ ꯉꯥꯛꯄꯤꯒꯅꯤ ꯇꯥꯏꯕꯪ ꯍꯦꯟꯕꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯃꯈꯣꯜꯒ ꯊꯣꯛꯄ ꯃꯈꯩ ꯅꯣꯛꯆꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯨꯖꯥ ꯑꯃꯗꯤ ꯅꯨꯡꯁꯤ ꯃꯇꯥ ꯅꯤꯡꯊꯤꯕꯤꯒꯤꯗ ꯍꯩ ꯆꯥꯁꯤ ꯍꯥꯏꯗꯅ ꯅꯣꯕꯥꯞ ꯑꯅꯤ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕꯗꯣ ꯍꯩ ꯆꯥꯕꯒꯤ ꯈꯛ ꯅꯠꯇꯅ ꯃꯔꯨ ꯑꯣꯏꯕ ꯃꯔꯝ ꯑꯃꯒꯤꯁꯨꯅꯤ ꯅꯤꯡꯊꯤꯕꯤꯅ ꯉꯥꯏꯉꯝꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯏꯇꯥ ꯁꯦ ꯍꯩ ꯑꯃꯦꯠꯄꯗꯣ ꯀꯣꯟꯁꯤꯗ ꯈꯔ ꯈꯥꯏꯗꯣꯛꯄꯤꯔꯛꯂꯣ ꯄ꯭ꯔꯞ ꯆꯠꯂꯨꯔꯁꯤꯕ ꯅꯨꯡꯁꯤꯅ ꯍꯣꯏꯍꯦ ꯅꯪꯅꯤꯌꯦ ꯅꯨꯖꯥꯅ ꯏꯇꯥ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯅꯤꯡꯊꯤꯁꯦ ꯍꯟꯗꯛꯇꯤ ꯇꯁꯦꯡꯅ ꯌꯦꯅꯤꯡ ꯊꯥ ꯂꯥꯛꯂꯕ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯇꯧꯁꯦ ꯍꯥꯟꯅꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦꯕ ꯅꯤꯡꯊꯤꯕꯤ ꯃꯆꯤꯟꯗ ꯈꯨꯗꯣꯝꯕꯤ ꯊꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯏꯃꯨꯡ ꯂꯣꯝꯗꯁꯨ ꯆꯦꯞꯊꯗꯨꯅ ꯍꯥꯏꯔꯞ ꯌꯦꯡꯖꯩ ꯑꯗꯨꯒ ꯑꯍꯨꯝꯗꯣ ꯃꯃꯤꯠꯇꯃꯛ ꯌꯦꯡꯅꯗꯨꯅ ꯄꯥꯎ ꯐꯥꯎꯅꯔꯒ ꯋꯥ ꯂꯥꯎꯅ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯔꯤ ꯃꯇꯥ ꯑꯍꯨꯝꯗꯣ ꯑꯍꯦꯟꯕꯒꯤ ꯍꯩ ꯄꯤꯔꯨꯔꯒ ꯃꯥꯡꯒꯣꯟꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯍꯩ ꯑꯗꯨꯕꯨ ꯆꯥꯃꯤꯟꯅꯔꯤ ꯆꯥꯕꯁꯨ ꯂꯣꯏꯔꯕꯗ ꯃꯇꯥ ꯑꯅꯤꯅ ꯃꯌꯨꯝ ꯍꯜꯂꯒꯦ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯤꯕꯤꯅ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯊꯤꯟꯕ ꯊꯧꯔꯛꯂꯝꯃꯤ ꯅꯨꯖꯥꯅ ꯑꯁ ꯀꯔꯤꯅꯣ ꯅꯨꯄꯥ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯐꯤꯕꯝꯗꯨꯗꯤ ꯑꯁꯤꯅꯅꯤꯗꯅ ꯅꯨꯄꯥ ꯄꯟꯕꯗ ꯁꯥꯎꯕ ꯑꯩꯈꯣꯏꯒꯤ ꯏꯇꯥꯅ ꯄꯨꯛꯅꯤꯡ ꯂꯨꯞꯂꯨꯔꯤꯕꯁꯤꯗꯤ ꯅꯨꯡꯁꯤꯅ ꯑꯁꯦꯡꯕ ꯃꯤꯁꯨ ꯌꯥꯝꯅ ꯆꯝꯖꯕ ꯃꯥꯜꯂꯤ ꯃꯃꯥꯏꯒꯁꯦ ꯌꯥꯝꯅ ꯁꯣꯜꯂꯗꯅ ꯑꯩꯈꯣꯏꯗ ꯍꯟꯒꯠꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ ꯍꯥꯏꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥꯅ ꯍꯦꯛ ꯄꯥꯝꯖꯕꯗꯣ ꯊꯣꯛꯂꯦꯃꯤ ꯀꯥꯟꯅꯗꯦ ꯏꯇꯥ ꯅꯨꯄꯥ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄ ꯉꯥꯏꯔꯕꯗꯤ ꯃꯃꯥꯏ ꯈꯨꯠꯁꯣꯟꯁꯤꯒ ꯑꯣꯏꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯍꯌꯦꯡꯅꯦ ꯊꯃꯣꯏ ꯈꯨꯗꯨꯝ ꯁꯨꯔꯒ ꯋꯥꯅ ꯂꯩꯍꯧꯒꯗꯕꯒꯤ ꯁꯔꯨꯛ ꯏꯇꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯐꯣꯡꯗꯣꯛꯍꯧꯔꯁꯤ ꯅꯤꯡꯊꯤꯕꯤꯅ ꯏꯇꯥ ꯑꯗꯨꯝꯅꯒ ꯇꯧꯔꯨꯔꯕꯗꯤ ꯑꯩꯍꯥꯛꯄꯨ ꯇꯧꯉꯝꯕꯤ ꯇꯥꯔꯣꯏꯗ꯭ꯔꯅꯦ ꯅꯨꯖꯥꯅ ꯇꯥꯔꯣꯏ ꯏꯇꯥ ꯅꯨꯡꯁꯤꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ
ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯏꯇꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯋꯥ ꯍꯧꯗꯣꯛꯂꯁꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥꯁꯨ ꯁꯛ ꯍꯥꯏꯔꯦ ꯈꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯤꯡꯊꯤꯕꯤꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯍꯥꯏꯔꯦ ꯍꯩꯇꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯍꯜ ꯂꯃꯟꯗ ꯊꯧꯒꯜꯂꯣꯟ ꯈꯪꯕꯗꯁꯨ ꯃꯌꯥꯝꯅ ꯁꯣꯟꯅꯔꯤꯕꯅꯤ ꯏꯇꯥꯁꯨ ꯑꯋꯥꯠꯄ ꯂꯩꯇꯦ ꯍꯥꯏꯖꯔꯤꯕ ꯅꯨꯄꯥ ꯃꯍꯥꯛꯁꯨ ꯏꯇꯥꯕꯨ ꯐꯪꯖꯕꯗ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯏꯇꯥꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯍꯦꯛꯇ ꯍꯥꯏꯕꯤꯒꯦ ꯏꯇꯥꯅꯤ ꯑꯃꯨꯛꯇ ꯇꯞꯅ ꯈꯟꯅꯈꯤꯁꯤꯕ ꯂꯩꯁꯥ ꯑꯩꯍꯥꯛꯄꯨ ꯏꯖꯠ ꯌꯥꯎꯗꯕꯤ ꯑꯣꯏꯅ ꯈꯟꯈ꯭ꯔꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯐꯔꯦ ꯅꯈꯣꯏ ꯑꯅꯤ ꯁꯨꯍꯜꯂꯨ ꯍꯣꯔꯦꯟꯗꯣ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯄꯗ ꯑꯃꯨꯛ ꯋꯥꯔꯤ ꯃꯈꯥ ꯈꯟꯅꯔꯁꯤ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝ ꯃꯌꯨꯝ ꯇꯝꯅ ꯍꯟꯅꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯅꯤꯡꯊꯤꯕꯤ ꯈꯨꯠꯁꯦꯝꯒꯤ ꯑꯀꯤ ꯑꯃꯧ ꯀꯔꯤꯁꯨ ꯌꯥꯎꯗ ꯏꯆꯝ ꯆꯝꯅ ꯑꯋꯥꯠꯄ ꯂꯩꯇꯅ ꯅꯤꯡꯊꯤꯖꯔꯕꯤ ꯃꯃꯥꯏ ꯃꯆꯥꯗꯨꯗ ꯅꯥꯄꯒꯤ ꯑꯉꯧꯕ ꯀꯕꯣꯛ ꯂꯩꯅꯥꯆꯣꯝ ꯑꯃꯗꯤ ꯖꯨꯝ ꯖꯨꯝ ꯇꯥꯟꯅ ꯃꯅꯤꯡ ꯇꯝꯖꯔꯤꯕ ꯁꯥꯡꯂꯕ ꯁꯝꯂꯥꯡ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯐꯖꯕꯗ ꯍꯦꯟꯅꯗꯨꯝ ꯃꯒꯨꯟ ꯍꯥꯞꯂꯤ ꯃꯍꯥꯛ ꯃꯈꯨꯠꯇ ꯏꯁꯤꯡ ꯄꯨꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯇꯥ ꯑꯅꯤꯕꯨ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯂꯝꯕꯤ ꯇꯝꯅ ꯑꯁꯨꯝ ꯊꯣꯔꯛꯄꯗ ꯑꯍꯦꯟꯕ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯍꯜꯂꯒꯦ ꯈꯟꯅ ꯊꯣꯔꯛꯄꯗ ꯇꯥꯟ ꯍꯦꯛ ꯆꯥꯟꯅꯔꯗꯨꯅ ꯂꯝꯕꯤꯗꯨꯗ ꯊꯦꯡꯅꯔꯔꯤ ꯑꯍꯦꯟꯕꯅ ꯍꯥꯟꯅ ꯀꯧꯖꯔꯛꯏ ꯏꯆꯟ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯤꯡꯊꯤꯕꯤ ꯅꯨꯄꯥ ꯃꯍꯥꯛꯄꯨ ꯎꯖꯕꯗ ꯅꯣꯛꯐꯦꯠꯇꯧꯅ ꯈꯨꯝꯖꯔꯛꯏ ꯍꯣꯏ ꯏꯕꯨꯡꯗꯤ ꯌꯨꯝꯗ ꯍꯟꯕꯤꯔꯒꯦꯔꯥ ꯑꯩꯍꯥꯛ ꯍꯜꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯑꯅꯤꯗꯨ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯊꯣꯔꯛꯄꯅ ꯃꯇꯥ ꯑꯅꯤꯅ ꯂꯥꯛꯂꯤꯕꯗꯣ ꯑꯍꯦꯟꯕꯁꯨ ꯎꯔꯗꯨꯅ ꯏꯆꯟ ꯅꯇꯥꯈꯣꯏꯁꯨ ꯂꯥꯛꯂꯤ ꯏꯁꯤꯡꯗꯣ ꯁꯣꯛꯆꯔꯨꯔꯣ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦꯀꯣ ꯍꯣꯏ ꯅꯤꯡꯊꯤꯅ ꯌꯨꯝ ꯌꯧꯅꯕ ꯆꯠꯄꯤꯔꯣ ꯅꯤꯡꯊꯤꯕꯤꯗꯤ ꯆꯥꯛꯅ ꯅꯨꯄꯥ ꯃꯍꯥꯛꯄꯨ ꯌꯦꯡꯖꯍꯧꯔꯤ ꯑꯍꯦꯟꯕꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯈꯣꯡꯊꯥꯡ ꯊꯨꯅ ꯂꯥꯛꯄꯅ ꯃꯇꯦꯛ ꯑꯃ ꯆꯠꯄꯒ ꯃꯃꯥꯡꯗ ꯅꯨꯄꯥ ꯅꯍꯥ ꯈꯔꯅ ꯂꯝꯕꯤ ꯊꯠꯆꯤꯜꯂꯛꯂꯝꯃꯤ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯆꯠꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯄꯥꯡꯒꯟꯕ ꯃꯍꯥꯛꯅ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯂꯝꯕꯤ ꯑꯗꯨꯕꯨ ꯊꯠꯈ꯭ꯔꯦ ꯑꯍꯦꯟꯕꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯔꯨꯞꯁꯤꯡ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯌꯨ ꯄꯥꯡꯒꯜꯕꯅ ꯅꯪꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄ ꯍꯥꯏꯕ ꯍꯣꯏꯅꯦ ꯊꯥꯗꯣꯛꯀꯅꯤꯅꯦ ꯑꯗꯣ ꯅꯍꯥꯛ ꯑꯩꯒꯤ ꯅꯤꯡꯊꯤꯕꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯑꯣꯏꯒꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯄ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯤꯡꯊꯤꯕꯤꯒꯤ ꯃꯅꯥꯛ ꯅꯛꯄꯗꯤ ꯅꯇꯤꯛ ꯈꯪꯉꯨꯍꯦ ꯃꯔꯨꯞꯁꯤꯡ ꯑꯩ ꯏꯁꯥꯒꯤ ꯐꯤꯕꯝ ꯆꯞ ꯆꯥꯅ ꯈꯪꯖꯩ ꯑꯩꯒꯤ ꯏꯆꯟ ꯅꯤꯡꯊꯤꯕꯤꯒ ꯑꯍꯦꯟꯕ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯖꯗꯦ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕ ꯂꯥꯛꯆꯕꯅꯤ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯃꯔꯨꯞꯁꯤꯡ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯌꯥꯔꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯥꯔꯕꯗꯤ ꯅꯄꯨꯟꯁꯤꯗꯧ ꯑꯔꯦꯝꯕꯗ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯇꯣꯛꯂꯒꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯋꯥꯈꯜ ꯇꯥꯔꯦꯀꯣ ꯑꯍꯦꯟꯕ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯈꯥ ꯇꯥꯔꯝꯗꯅ ꯇꯨꯃꯤꯟꯅ ꯍꯟꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯤ ꯅꯤꯡꯊꯤꯕꯤ ꯉꯥ ꯊꯣꯡꯕ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯕꯣꯛ ꯃꯄꯨꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯕꯣ ꯏꯄꯨ ꯆꯥꯛꯄꯨ ꯆꯥꯔꯕ꯭ꯔꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯦ ꯌꯥꯝꯅ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯉꯥꯁꯦ ꯁꯦꯝꯕꯤꯅꯕ ꯇꯥꯆꯧ ꯈꯣꯏ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯃꯕꯣꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯆꯥꯗ꯭ꯔꯤꯌꯦ ꯏꯁꯨ ꯅꯨꯄꯤꯌꯦ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯕ ꯂꯥꯛꯂꯝꯕ ꯏꯁꯨꯗꯣ ꯉꯁꯤꯗꯤ ꯂꯥꯛꯇ꯭ꯔꯦ ꯏꯁꯨꯗꯣ ꯏꯆꯝ ꯆꯝꯖꯔꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯑꯕꯣꯛꯅ ꯊꯣꯡꯕ ꯌꯦꯟꯁꯥꯡꯁꯦ ꯍꯥꯎꯋꯤ ꯍꯥꯏꯗꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯗꯣ ꯉꯁꯤꯗꯤ ꯃꯍꯥꯛ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯆꯥꯛ ꯑꯁꯦ ꯆꯥꯅꯤꯡꯕ ꯄꯣꯛꯇꯗꯅ ꯅꯄꯨ ꯏꯕꯥꯅꯤ ꯐꯝꯂꯝꯂꯤꯕꯁꯤꯅꯤ ꯀꯔꯤꯒꯤꯅꯣ ꯑꯕꯣꯛ ꯏꯕꯨꯡꯗꯨꯅ ꯂꯥꯛꯇ꯭ꯔꯤꯕꯗꯤ ꯅꯤꯡꯊꯤꯕꯤ ꯃꯄꯨꯛꯅꯤꯡꯗꯁꯨ ꯈꯟꯖꯩ ꯉꯔꯥꯡ ꯌꯨꯝ ꯍꯜꯂꯝꯗꯥꯏꯗꯗꯤ ꯉꯁꯤꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯃꯍꯥꯛꯄꯣ ꯃꯁꯥꯒ ꯉꯝꯗ꯭ꯔꯕ ꯖꯥꯠꯂꯥ ꯃꯄꯨꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯏꯁꯨ ꯅꯨꯄꯤ ꯅꯕꯨꯡꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦꯗ ꯉꯔꯥꯡꯗꯣ ꯏꯁꯨꯗꯨꯅ ꯃꯌꯨꯝ ꯍꯟꯕꯒꯤ ꯂꯝꯕꯤꯗ ꯂꯩꯀꯥꯏꯒꯤ ꯉꯥꯎꯁꯤꯟꯅꯕ ꯃꯤꯔꯦꯝ ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯁꯤꯡꯗꯨꯅꯅꯦ ꯏꯁꯨꯗꯣ ꯊꯠꯂꯒ ꯐꯨꯒꯦ ꯇꯧꯒꯦ ꯍꯥꯏꯅꯦ ꯅꯄꯨꯁꯨ ꯉꯁꯥꯏ ꯀꯩꯊꯦꯜ ꯃꯆꯥꯗ ꯊꯣꯛꯂꯨꯕꯗ ꯄꯥꯎꯁꯦ ꯂꯩꯀꯥꯏ ꯃꯤꯅ ꯇꯝꯂꯛꯄꯗꯒꯤ ꯈꯪꯕꯅꯤ ꯏꯁꯨꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯁꯣꯜꯂꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯕꯣꯛ ꯅꯄꯨ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯍꯥꯛꯅ ꯃꯕꯣꯛꯇ ꯃꯄꯣꯛꯀꯨꯝ ꯅꯄꯨꯗ ꯅꯄꯨꯒꯨꯝ ꯅꯨꯡꯁꯤꯅ ꯍꯣꯠꯅꯕꯤꯔꯝꯕꯅꯤ ꯅꯣꯡꯃꯇ ꯄꯩꯁꯥꯁꯨ ꯂꯧ ꯍꯥꯏꯕꯁꯨ ꯌꯥꯈꯤꯗꯦ ꯆꯥꯛ ꯈꯔ ꯑꯃ ꯄꯤꯖꯕꯗꯨꯅ
ꯌꯥꯔꯦ ꯍꯦꯛꯇꯃꯛ ꯍꯥꯏꯔꯛꯀꯅꯤ ꯏꯁꯨꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗ꯭ꯔꯅꯦ ꯅꯤꯡꯊꯤꯕꯤꯗꯤ ꯇꯥꯔꯤꯕ ꯄꯥꯎꯗꯨꯗ ꯅꯤꯡꯕ ꯀꯥꯏꯈ꯭ꯔꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯅꯨꯄꯥ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯃꯌꯦꯛ ꯂꯥꯅ ꯇꯥꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯆꯕ ꯐꯥꯎ ꯅꯪꯍꯧꯗ ꯃꯪꯂꯥꯟꯒꯤ ꯅꯨꯡꯁꯤꯕ ꯑꯣꯏꯔꯒ ꯇꯣꯛꯂꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ ꯂꯥꯛꯂꯔꯣꯏ ꯅꯤꯡꯈ꯭ꯔꯕ ꯅꯨꯄꯥ ꯑꯣꯏꯕ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯤꯡꯊꯤꯕꯤꯗꯤ ꯉꯁꯤꯁꯨ ꯑꯍꯦꯟꯕ ꯃꯍꯥꯛꯇꯕꯨ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯏꯊꯥ ꯊꯥꯖꯗꯅ ꯅꯤꯡꯊꯤꯕꯤꯒꯤ ꯈꯨꯟꯗꯨꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯥꯏꯕꯨꯡꯉꯣ ꯂꯤꯡꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯄꯥꯎꯖꯦꯜ ꯑꯗꯨꯕꯨ ꯇꯥꯟꯅꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯖꯥ ꯑꯃꯗꯤ ꯅꯨꯡꯁꯤꯁꯨ ꯃꯇꯥ ꯅꯤꯡꯊꯤꯕ ꯍꯧꯕ ꯂꯥꯛꯂꯝꯃꯤ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯄꯗ ꯅꯤꯡꯊꯤꯕꯤꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯃꯥꯡꯒꯣꯟꯒꯤ ꯐꯤꯁꯥꯀꯣꯟꯗꯨꯗ ꯐꯝꯂꯤꯕꯗꯨ ꯎꯔꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯟꯅ ꯀꯧꯔꯛꯂꯝꯃꯤ ꯏꯇꯥ ꯍꯣ ꯏꯇꯥ ꯅꯤꯡꯊꯤ ꯀꯔꯤ ꯋꯥꯈꯜꯕꯨꯅꯣ ꯑꯗꯨ ꯈꯣꯏꯖꯪꯅ ꯈꯜꯂꯤꯕꯕꯣ ꯅꯇꯥ ꯑꯩꯈꯣꯏꯁꯨ ꯈꯔ ꯈꯪꯖꯒꯦꯗꯅ ꯅꯤꯡꯊꯤꯕꯤꯅ ꯍꯩꯃꯥ ꯏꯇꯥ ꯅꯈꯣꯏꯁꯤꯃ ꯑꯩ ꯀꯔꯤꯁꯨ ꯈꯟꯖꯗꯦꯀꯣ ꯍꯣ ꯈꯪꯖꯔꯤ ꯏꯇꯥ ꯀꯥꯟꯅꯗꯦ ꯋꯥꯈꯜ ꯃꯥꯡꯂꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯀꯣꯅꯨꯡꯒꯤ ꯏꯅꯤꯡꯊꯧꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯊꯣꯛꯂꯨꯁꯤ ꯀꯅꯥꯅ ꯈꯪꯕꯅꯣ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯕꯁꯨ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤ ꯃꯆꯥꯏꯕꯨꯡꯉꯣꯁꯨ ꯃꯁꯛ ꯌꯦꯡꯍꯧꯔꯨꯁꯤ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯃꯇꯥ ꯑꯍꯨꯝꯗꯣ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯥꯏꯕꯨꯡꯉꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯁꯦꯝ ꯁꯥꯔꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯂꯦ ꯀꯣꯅꯨꯡꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯈꯨꯜ ꯑꯣꯏꯕꯅ ꯌꯥꯝꯅ ꯇꯥꯡꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯥꯏꯕꯨꯡꯉꯣꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯈꯨꯟꯒꯤ ꯑꯍꯜ ꯑꯉꯥꯡ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯈꯥꯛꯇꯅ ꯂꯝꯄꯥꯛꯇꯨꯗ ꯇꯤꯜꯂꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯆꯥꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕ ꯃꯁꯥ ꯅꯥꯟꯕ ꯑꯃꯨꯕ ꯁꯒꯣꯜ ꯑꯃ ꯊꯧꯔꯗꯨꯅ ꯃꯥꯡ ꯊꯥꯅ ꯂꯥꯛꯂꯝꯃꯤ ꯃꯇꯨꯡꯗꯅ ꯁꯦꯅꯥꯄꯇꯤ ꯅꯣꯡꯗ꯭ꯔꯦꯟ ꯑꯃꯗꯤ ꯂꯥꯟꯃꯤ ꯈꯔꯁꯨ ꯁꯒꯣꯜ ꯊꯧꯗꯨꯅ ꯏꯟꯅꯔꯛꯂꯤ ꯑꯗꯨꯒ ꯈꯔ ꯂꯥꯞꯇꯛꯅ ꯅꯤꯡꯊꯧꯅ ꯁꯒꯣꯜ ꯗꯣꯂꯥꯏ ꯇꯣꯡꯂꯗꯨꯅ ꯂꯥꯛꯂꯤ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯅꯤꯡꯊꯤꯖꯔꯕ ꯃꯥꯏꯊꯣꯡꯗꯨꯒꯤ ꯃꯊꯛꯇ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯁꯕꯥꯟꯗꯨꯗ ꯃꯃꯜ ꯇꯥꯡꯂꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯀꯌꯥ ꯑꯃ ꯊꯣꯟꯕꯗꯨꯗꯤ ꯑꯎꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗꯤ ꯌꯥ ꯎꯝꯁꯤꯟꯕ ꯀꯥꯎꯅꯈ꯭ꯔꯦ ꯂꯩꯁꯥ ꯀꯌꯥꯒꯤ ꯊꯃꯣꯏꯗꯤ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯅꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ ꯅꯨꯖꯥꯅ ꯏꯇꯥꯅꯤ ꯑꯩꯈꯣꯏꯒꯤ ꯃꯆꯥꯏꯕꯨꯡꯉꯣꯁꯦ ꯂꯥꯏꯔꯦꯝꯕꯒꯤ ꯁꯥꯌꯣꯟꯕꯨ ꯑꯣꯏꯕ ꯖꯥꯠꯂꯥ ꯑꯣꯟꯊꯣꯛꯅ ꯆꯤꯡꯂꯦꯝꯈ꯭ꯔꯦ ꯍꯩꯋꯥꯅꯤ ꯅꯨꯡꯁꯤꯅ ꯍꯣꯏꯅꯦ ꯏꯇꯥ ꯃꯒꯨꯟꯅꯒ ꯃꯔꯣꯜ ꯑꯃ ꯂꯩꯔꯤꯕ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯃꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯥꯏꯕꯨꯡꯉꯣ ꯑꯅꯤꯗꯨ ꯃꯤꯌꯥꯝꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝꯗꯨꯃꯛꯇꯨꯗ ꯂꯦꯡꯁꯤꯟꯈ꯭ꯔꯦ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯏꯁꯥꯃꯛ ꯈꯨꯟ ꯑꯁꯤꯗ ꯑꯃꯨꯛ ꯌꯧꯔꯛꯄ ꯉꯝꯗꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒ ꯎꯅꯕ ꯐꯪꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯂꯥꯎꯅꯔꯛꯏ ꯑꯩꯈꯣꯏꯒꯤ ꯊꯧꯖꯥꯜ ꯍꯩꯔꯕ ꯏꯅꯤꯡꯊꯧ ꯈꯛꯇ ꯅꯠꯇꯅ ꯃꯆꯥꯏꯕꯨꯡꯉꯣꯁꯨ ꯌꯥꯎꯅ ꯑꯆꯤꯟꯕ ꯀꯌꯥ ꯊꯥꯗꯣꯛꯄꯤꯗꯨꯅ ꯇꯣꯜꯂꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯈꯣꯡꯂꯦꯡꯕꯤꯔꯛꯄꯗꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯩꯈꯣꯏꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯖꯗ꯭ꯔꯤ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯖꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯖꯗ꯭ꯔꯤ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯃꯤꯍꯨꯠꯅ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯕꯨꯗꯤ ꯌꯦꯡꯁꯤꯜꯂꯦ ꯍꯥꯏꯕꯕꯨ ꯉꯁꯤ ꯅꯤꯡꯊꯧ ꯏꯁꯥꯃꯛ ꯂꯥꯛꯂꯤꯉꯩꯁꯤꯗ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯄꯦꯟ ꯄꯦꯟꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯕꯁꯨ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯏꯆꯥ ꯅꯈꯣꯏꯒꯤꯅ ꯃꯆꯥꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕꯅ ꯈꯨꯟ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯈꯨꯗꯤꯡꯗ ꯑꯆꯝꯕ ꯈꯨꯗꯣꯜꯄꯣꯠ ꯑꯃꯃꯝꯁꯨ ꯄꯤꯒꯅꯤ ꯍꯥꯏꯔꯤꯅꯦ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯎꯅꯔꯛꯏ ꯏꯅꯤꯡꯊꯧꯅ ꯌꯥꯏꯐꯔꯦ ꯃꯆꯥꯏꯕꯨꯡꯉꯣꯅ ꯌꯥꯏꯐꯔꯦ ꯃꯨꯁꯨꯛ ꯃꯨꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯍꯣꯏꯃꯥ ꯃꯆꯥꯏꯕꯨꯡꯉꯣꯁꯦ ꯀꯔꯤ ꯈꯨꯐꯖꯅꯣ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯐꯝꯕꯁꯤꯗꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦꯃꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯏꯕꯦꯝꯃ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯋꯥꯈꯜꯒ ꯁꯥꯒꯠꯄꯤꯔꯨꯅꯨ ꯑꯣꯏꯔꯣꯏꯀꯣ ꯅꯪꯅ ꯁꯥꯒꯠꯀꯦ ꯍꯥꯏꯔꯒꯅ ꯃꯆꯥꯏꯕꯨꯡꯉꯣꯅ ꯇꯣꯡꯂꯛꯄ ꯁꯒꯣꯜ ꯑꯃꯨꯕꯁꯦ ꯑꯁꯤꯒꯤ ꯋꯥꯈꯜ ꯑꯣꯏꯔꯕꯗꯤ ꯆꯥꯅꯅꯤ ꯃꯨꯕꯁꯨ ꯃꯥꯟꯅꯔꯦ ꯂꯩꯁꯥꯕꯤ ꯑꯃꯨꯕꯤꯗꯨ ꯃꯇꯥꯗ ꯃꯃꯤꯠꯀꯗꯣ ꯐꯩꯔꯞ ꯌꯦꯡꯂꯛꯂꯤ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯃꯅ ꯑꯃꯨꯛ ꯂꯥꯎꯔꯛꯂꯝꯃꯤ ꯇꯤꯟꯕꯤꯔꯤꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨꯗꯣ ꯃꯆꯥꯏꯕꯨꯡꯉꯣꯅ ꯈꯨꯟꯁꯤꯒꯤ ꯍꯩꯁꯤꯡꯕ ꯅꯨꯄꯥ ꯅꯍꯥ ꯈꯔ ꯊꯣꯔꯛꯇꯨꯅ ꯈꯨꯗꯣꯜꯄꯣꯠꯁꯤꯡꯁꯦ ꯌꯦꯟꯕ ꯌꯥꯎꯕꯤꯔꯅꯕ ꯍꯥꯏꯔꯛꯂꯤꯌꯦ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥ ꯅꯍꯥ ꯈꯔ ꯃꯤꯌꯥꯝ ꯂꯛꯇꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯊꯣꯔꯛꯂꯤꯕ ꯅꯨꯄꯥ ꯅꯍꯥꯁꯤꯡꯗꯨ ꯂꯥꯟꯃꯤꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯏꯄꯥ ꯄꯥꯈꯠꯅ ꯑꯉꯝꯕ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯐꯥꯖꯤꯟꯕꯤꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ ꯅꯈꯣꯏꯅ ꯇꯧꯖꯔꯨꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗ ꯄꯤꯕ ꯈꯨꯗꯣꯜꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯈꯨꯗꯣꯜ ꯃꯌꯥꯝ ꯑꯃ ꯄꯤꯒꯅꯤ ꯇꯥꯛꯄꯤꯔꯛꯏ ꯃꯆꯥꯏꯕꯨꯡꯉꯣꯅ ꯈꯨꯟꯖꯥ ꯑꯍꯜ ꯑꯃꯅ
ꯃꯖꯥꯏꯕꯉꯣ ꯅꯨꯄꯥꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯐꯥꯖꯤꯟꯕꯤꯔꯤꯕꯅꯣ ꯃꯖꯥꯏꯕꯉꯣꯅ ꯇꯥꯕꯤꯌꯨꯗꯣ ꯑꯍꯜ ꯂꯃꯟ ꯏꯌꯥꯝꯕ ꯏꯅꯥꯎ ꯏꯆꯜ ꯏꯆꯦ ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯈꯣꯏꯕꯨ ꯐꯥꯖꯤꯜꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯁꯤ ꯈꯨꯟꯁꯤꯗ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯃꯈꯣꯏ ꯃꯉꯥꯏꯔꯦ ꯈꯟꯅ ꯃꯨꯛꯆꯕ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯈꯔ ꯆꯥꯁꯤꯟ ꯊꯛꯆꯤꯜꯂꯒ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯃꯤꯔꯦꯝ ꯑꯣꯏꯅ ꯑꯆꯠ ꯑꯋꯣꯡꯗ ꯂꯛꯅꯕ ꯑꯀꯟ ꯑꯔꯤꯡ ꯁꯥꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯆꯨꯝꯃꯤꯀꯣ ꯑꯩꯒꯤ ꯋꯥꯐꯝꯁꯦ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯃꯖꯥꯏꯕꯉꯣ ꯁꯦꯟꯖꯥꯎ ꯄꯥꯏꯕꯒꯤ ꯃꯆꯥꯅꯨꯄꯥꯅꯦ ꯍꯥꯏꯗꯅ ꯅꯄꯜꯅ ꯌꯣꯝꯂꯕ ꯅꯍꯥꯁꯤꯒ ꯃꯍꯥꯛꯀꯤ ꯈꯧꯕꯨꯅꯥꯏꯁꯤꯡ ꯑꯁꯤꯒꯅ ꯇꯧꯅꯤꯡꯕ ꯃꯅꯤꯡ ꯇꯧꯗꯨꯅ ꯂꯩꯔꯛꯄꯁꯦ ꯀꯨꯏꯔꯛꯂꯕꯅꯤ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯅꯁꯨ ꯏꯅꯤꯡꯊꯧꯗꯨ ꯋꯥꯀꯠꯇꯨꯅ ꯑꯃꯨꯛꯇ ꯋꯥꯔꯛꯄꯤꯅꯕ ꯍꯥꯏꯖꯒꯦ ꯍꯥꯏꯗꯅ ꯋꯥ ꯈꯟꯅꯔꯝꯂꯤꯕꯅꯤ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅꯕꯨ ꯍꯩꯈ꯭ꯔꯦꯅꯦ ꯑꯀꯟ ꯑꯔꯤꯡ ꯁꯥꯕ ꯃꯈꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯔꯨꯗ꯭ꯔꯒꯁꯨ ꯃꯈꯣꯡꯅ ꯊꯣꯡꯅ ꯊꯣꯛꯍꯜꯂꯛꯂꯤꯕꯁꯦ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗ ꯂꯥꯟꯃꯤꯁꯤꯡꯅ ꯐꯤꯔꯣꯜ ꯑꯃꯗꯤ ꯑꯊꯨꯝ ꯑꯍꯥꯎ ꯀꯌꯥ ꯌꯦꯟꯊꯣꯛꯂꯝꯃꯤ ꯁꯨꯝ ꯌꯦꯜꯂꯛꯄꯗ ꯅꯤꯡꯊꯤꯕꯤꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯂꯥꯟꯃꯤ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯂꯩꯕꯤꯔꯝꯃꯨ ꯏꯅꯤꯡꯊꯧꯅ ꯏꯕꯦꯝꯃꯒꯤ ꯁꯅꯥ ꯁꯪꯒꯥꯏꯗ ꯈꯣꯡꯂꯦꯡꯕꯤꯔꯛꯀꯅꯤ ꯋꯥꯐꯝꯗꯨꯗ ꯅꯤꯡꯊꯤꯕꯤ ꯑꯃꯗꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯏꯉꯛ ꯉꯛꯅ ꯇꯤꯉꯛ ꯃꯥꯏꯉꯛꯅꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯕ ꯐꯥꯎꯕ ꯅꯪꯍꯧꯗ ꯂꯥꯟꯃꯤ ꯑꯗꯣ ꯑꯇꯣꯞꯄ ꯃꯤꯑꯣꯏꯗ ꯄꯣꯠ ꯌꯦꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯈꯨꯜ ꯑꯗꯣ ꯍꯔꯥꯎ ꯃꯤꯅꯣꯛꯇꯅ ꯊꯟꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯖꯥꯏꯕꯉꯣ ꯑꯅꯤꯗꯨ ꯈꯨꯟꯒꯤ ꯃꯆꯤꯟ ꯆꯠꯄ ꯑꯍꯜ ꯈꯔꯒ ꯂꯣꯏꯅꯅ ꯈꯨꯟꯗꯨꯒꯤ ꯆꯥꯎꯈꯠ ꯊꯧꯔꯝꯒꯤ ꯃꯔꯝꯗ ꯋꯥ ꯈꯟꯅꯍꯧꯔꯤ ꯑꯇꯩ ꯈꯨꯟꯖꯥꯁꯤꯡꯗꯤ ꯃꯌꯨꯝ ꯃꯌꯨꯝ ꯇꯝꯅ ꯍꯟꯅꯈ꯭ꯔꯦ ꯅꯤꯡꯊꯤꯕꯤꯁꯨ ꯉꯁꯥꯏ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯅ ꯌꯨꯝꯗ ꯂꯩꯔꯝꯅꯕ ꯍꯥꯏꯔꯛꯄꯗꯨꯗ ꯀꯔꯤ ꯃꯔꯝꯒꯤꯕꯨ ꯑꯣꯏꯔꯕꯅꯣ ꯈꯪꯅꯤꯡꯂꯗꯨꯅ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯄꯨꯟꯅ ꯅꯤꯡꯊꯤꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯃꯤꯟꯅꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯗꯣ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯅꯤꯡꯊꯤꯕꯤꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯔꯤ ꯃꯅꯥꯏ ꯑꯃꯅ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ ꯅꯤꯡꯊꯤꯕꯤꯒꯤ ꯃꯃꯥꯅ ꯇꯥꯔꯗꯨꯅ ꯊꯣꯔꯛꯄꯗ ꯏꯊꯥ ꯊꯥꯖꯗꯅ ꯁꯨꯃꯥꯡꯗ ꯂꯥꯟꯃꯤ ꯑꯅꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯪꯖꯔꯛꯏ ꯑꯉꯝꯕ ꯈꯣꯏꯅ ꯂꯥꯛꯄꯤꯕꯗꯤ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯏꯃꯥ ꯍꯧꯖꯤꯛ ꯏꯃꯥꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯏꯅꯤꯡꯊꯧ ꯈꯣꯡꯂꯦꯡꯕꯤꯔꯛꯂꯒꯅꯤ ꯑꯗꯨꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯆꯕꯅꯤ ꯍꯥ ꯏꯅꯤꯡꯊꯧꯕꯨ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗꯕꯣ ꯍꯣꯏ ꯍꯣꯏ ꯐꯒꯅꯤ ꯑꯉꯝꯕ ꯈꯣꯏ ꯅꯤꯡꯊꯧꯁꯨ ꯅꯤꯡꯊꯤꯕꯤꯒꯤ ꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯂꯤ ꯏꯃꯨꯡꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯍꯥꯟꯅꯅ ꯃꯥꯡꯖꯧꯅꯅ ꯅꯤꯡꯊꯧꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯊꯧꯒꯜꯂꯣꯟ ꯎꯠꯇꯨꯅ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ ꯅꯤꯡꯊꯤꯕꯤꯒꯤ ꯃꯃꯥ ꯃꯄꯥꯒ ꯅꯤꯡꯊꯧꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯤꯡꯊꯤꯕꯤ ꯑꯃꯗꯤ ꯃꯇꯥ ꯑꯅꯤꯅ ꯏꯃꯨꯡꯗ ꯑꯆꯥ ꯑꯊꯛ ꯂꯥꯡꯗꯨꯅ ꯂꯩꯔꯤ ꯅꯤꯡꯊꯧꯅ ꯋꯥꯐꯝꯁꯦ ꯁꯨꯝꯗꯧꯕꯅꯤ ꯑꯩ ꯀꯣꯏꯊꯣꯛꯇꯨꯅ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯌꯧꯖꯕ ꯏꯆꯥꯅ ꯇꯥꯗꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯖꯔꯨꯔ ꯃꯥꯜꯂꯦ ꯃꯈꯣꯏ ꯍꯥꯟꯅꯅ ꯃꯁꯛꯁꯨ ꯈꯪꯅꯖꯩ ꯍꯥꯏꯗꯅ ꯏꯆꯥꯅ ꯇꯝꯃꯦ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯏꯆꯥꯒꯤ ꯃꯅꯤꯡꯕꯨ ꯊꯨꯡꯍꯟꯅꯤꯡꯗꯨꯅ ꯇꯥꯗꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜꯁꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯅꯤꯕ ꯂꯥꯛꯂꯤꯕꯅꯤ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝꯗꯨꯗ ꯅꯤꯡꯊꯤꯕꯤꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯄꯨꯡꯉꯛ ꯍꯤꯡꯉꯛꯂꯝꯃꯤ ꯑꯗꯨꯒ ꯍꯔꯥꯎꯕꯁꯨ ꯄꯣꯛꯆꯔꯝꯃꯤ ꯅꯤꯡꯊꯤꯕꯤꯒꯤ ꯃꯄꯥꯅ ꯏꯅꯤꯡꯊꯧ ꯇꯣꯜꯂꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯅꯤꯡꯊꯧꯒꯤ ꯋꯥꯐꯝꯗꯣ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯃꯗꯨꯗ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜꯗ ꯏꯅꯤꯡꯊꯧꯒꯤ ꯏꯃꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯃꯄꯥ ꯆꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯗꯨꯝꯕ ꯀꯔꯤꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨ ꯇꯥꯗ ꯑꯩꯍꯥꯛꯇꯤ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯊꯝꯕꯁꯦ ꯄꯥꯝꯖꯗꯦ ꯃꯤꯑꯣꯏꯕ ꯃꯁꯦꯟꯅꯤ ꯑꯁꯤꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯈꯔꯁꯤꯗ ꯅꯨꯡꯁꯤꯅ ꯍꯤꯡꯃꯤꯟꯅꯕꯗꯨꯅ ꯍꯦꯟꯅꯗꯨ ꯄꯥꯝꯖꯩ ꯑꯩꯍꯥꯛꯇꯤ ꯅꯤꯡꯊꯤꯕꯤꯁꯨ ꯅꯤꯡꯊꯧ ꯃꯍꯥꯛꯇ ꯊꯧꯒꯜꯂꯣꯟꯒ ꯂꯣꯏꯅꯅ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯅꯤꯡꯊꯧ ꯃꯍꯥꯛꯇꯤ ꯅꯤꯡꯊꯤꯕꯤꯒꯤ ꯏꯪ ꯏꯪ ꯂꯥꯎꯕ ꯅꯤꯡꯊꯤꯖꯕꯤ ꯃꯥꯏꯊꯣꯡ ꯑꯃꯗꯤ ꯎꯠꯂꯛꯂꯤꯕ ꯊꯧꯒꯜꯂꯣꯟ ꯑꯗꯨꯗ ꯃꯊꯃꯣꯏꯗ ꯄꯦꯟꯖꯔꯗꯨꯅ ꯃꯃꯧ ꯑꯣꯏꯕꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ ꯈꯜꯂꯗꯨꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯂꯨꯍꯣꯡꯅꯕ ꯅꯨꯃꯤꯠ ꯂꯦꯞꯅꯕ ꯇꯧꯔꯁꯦ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯃꯍꯥꯛꯁꯨ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯖꯥꯏꯕꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕꯗꯣ ꯅꯤꯡꯊꯤꯕꯤ ꯈꯣꯏꯒ ꯌꯨꯝ ꯊꯪꯅꯅ ꯂꯩꯕ ꯑꯍꯜ ꯑꯅꯤꯒꯤ ꯌꯨꯝꯗꯨꯗ ꯑꯆꯥ ꯑꯊꯛ ꯑꯃꯗꯤ ꯁꯅꯥ ꯈꯔꯒ ꯄꯨꯗꯨꯅ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯀꯧꯔꯛꯂꯝꯃꯤ ꯏꯄꯨ ꯑꯕꯣꯛ ꯅꯁꯨ ꯂꯥꯛꯆꯔꯤꯌꯦ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯃꯄꯥꯟꯗ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯈ꯭ꯋꯥꯡ ꯑꯀꯣꯟꯕꯗꯨꯒ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯃꯄꯥꯟ ꯇꯝꯅ ꯊꯣꯔꯛꯄꯗꯗꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯖꯥꯏꯕꯉꯣ ꯃꯍꯥꯛꯅ ꯆꯤꯡꯂꯦꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯒꯦ ꯇꯧꯖꯔꯛꯏ ꯇꯟꯖꯥꯗꯨꯗ ꯃꯖꯥꯏꯕꯉꯣ ꯃꯍꯥꯛꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ
ꯑꯍꯜ ꯑꯅꯤꯗꯨꯕꯨ ꯀꯣꯟꯈꯠꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯄꯨꯄꯨ ꯑꯕꯣꯛ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯇꯧꯕꯤꯔꯤꯕꯅꯣ ꯅꯁꯨꯕꯨ ꯈꯪꯕꯤꯗ꯭ꯔꯕꯣ ꯁꯤ ꯅꯁꯨꯒꯤ ꯁꯛꯇꯝꯁꯤꯗ ꯃꯨꯟꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯑꯍꯜ ꯑꯅꯤꯗꯨ ꯃꯆꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯁꯛꯇꯝ ꯑꯗꯨꯗ ꯃꯨꯟꯅ ꯈꯟꯊꯔꯨꯔꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯃꯁꯨ ꯑꯍꯦꯟꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ ꯍꯥ ꯅꯍꯥꯛꯄꯨ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯑꯍꯦꯟꯕꯔꯅꯤ ꯃꯄꯨ ꯆꯨꯝꯗꯕꯔꯅꯤ ꯑꯩꯅ ꯈꯜꯂꯤꯁꯤꯕꯣ ꯆꯨꯝꯃꯤꯅꯦꯍꯦ ꯃꯕꯣ ꯏꯁꯨ ꯑꯍꯦꯟꯕꯅꯤꯅꯦ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯏꯁꯨꯗ ꯅꯍꯥꯟ ꯃꯈꯩ ꯅꯄꯨꯅꯕꯨ ꯑꯩꯈꯣꯏꯅ ꯊꯧꯒꯜꯂꯣꯟ ꯀꯥꯏꯕ ꯌꯥꯎꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯀꯧ ꯄꯨꯄꯨ ꯅꯁꯨꯗ ꯑꯗꯨꯝꯅ ꯇꯥꯛꯄꯤꯒꯅꯨ ꯑꯩꯒꯤ ꯄꯨꯄꯨ ꯕꯣꯕꯣꯛ ꯂꯩ ꯍꯥꯏꯗꯅ ꯅꯁꯨꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯤꯕ ꯑꯩ ꯍꯧꯖꯤꯛꯁꯨ ꯍꯥꯟꯅꯒꯤ ꯅꯁꯨ ꯑꯍꯦꯟꯕꯗꯣ ꯑꯗꯨꯃꯛꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯕꯣꯛꯅ ꯅꯨꯡꯁꯤꯅ ꯉꯥꯔꯤ ꯃꯇꯠ ꯑꯃ ꯊꯥꯛꯂꯒ ꯊꯣꯡꯕꯤꯕ ꯁꯧꯒ꯭ꯔꯤꯗꯣ ꯑꯗꯨꯃꯛ ꯆꯥꯅꯤꯡꯂꯤꯌꯦ ꯇꯥꯏꯕꯪ ꯍꯦꯟꯕꯅ ꯑꯍꯜ ꯑꯅꯤꯗꯨꯒ ꯉꯥꯏꯍꯥꯛ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯝꯂꯒ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯤꯔꯝꯂꯒ ꯊꯣꯔꯛꯂꯤ ꯇꯥꯏꯕꯪ ꯍꯦꯟꯕ ꯃꯍꯥꯛ ꯅꯤꯡꯊꯤꯕꯤꯕꯨꯗꯤ ꯎꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯪꯂꯨꯕꯗꯤ ꯐꯖꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯑꯗꯨꯃꯛ ꯀꯣꯅꯨꯡ ꯇꯝꯅ ꯍꯟꯈꯤꯔꯝꯃꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯤꯡꯊꯤꯕꯤ ꯃꯍꯥꯛꯇꯤ ꯑꯍꯦꯟꯕꯒꯤ ꯋꯥꯈꯜꯗ ꯇꯨꯝꯊꯕ ꯌꯥꯗ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯗꯨꯅ ꯂꯩꯖꯔꯤ ꯏꯕꯨꯡ ꯅꯍꯥꯛꯇꯤ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔꯕ꯭ꯔꯥ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯤꯈꯤꯗ꯭ꯔꯦ ꯑꯩꯗꯤ ꯉꯁꯤꯁꯨ ꯏꯕꯨꯡꯕꯨ ꯀꯥꯎꯕ ꯉꯝꯗꯤꯌꯦ ꯑꯩꯅ ꯏꯕꯨꯡꯕꯨ ꯅꯨꯡꯁꯤꯈꯤꯕꯗꯤ ꯊꯃꯣꯏꯗꯒꯤ ꯇꯁꯦꯡꯅ ꯐꯥꯎꯔꯛꯈꯤꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯑꯩ ꯀꯣꯅꯨꯡꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯀꯔꯤꯁꯨ ꯀꯜꯂꯛꯇꯤꯌꯦ ꯍꯧꯖꯤꯛꯁꯨ ꯏꯕꯨꯡꯅꯕꯨ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯕꯗꯤ ꯊꯣꯛꯅꯤꯡꯕ ꯈꯨꯗꯣꯡꯊꯤꯕꯁꯨ ꯊꯣꯛꯂꯛꯁꯅꯨ ꯑꯩꯅ ꯂꯨꯍꯣꯡꯕꯁꯦ ꯊꯧꯅꯥ ꯐꯅ ꯏꯁꯥꯅ ꯌꯥꯗꯦ ꯍꯥꯏꯒꯅꯤꯌꯦ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯆꯥꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ ꯅꯤꯡꯊꯤꯕꯤꯗꯤ ꯃꯆꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯇ ꯍꯟꯅꯒ ꯌꯦꯡꯂꯨꯗꯦ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯃꯥꯏꯊꯣꯡꯗ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯇꯥꯏꯕꯪ ꯍꯦꯟꯕ ꯃꯍꯥꯛꯁꯨ ꯅꯤꯡꯊꯤꯕꯤꯒꯤ ꯃꯇꯧꯕꯨ ꯎꯏ ꯑꯗꯨꯕꯨ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯤꯡꯊꯤꯕꯤꯒꯤ ꯃꯉꯣꯟꯗ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯤꯡꯊꯤꯕꯤꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯂꯒ ꯃꯤ ꯑꯃ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤꯗꯤ ꯍꯟꯒꯠꯅ ꯌꯦꯡꯂꯨꯗꯦ ꯇꯨꯃꯤꯟꯅ ꯂꯨꯛꯊꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨꯗ ꯆꯪꯂꯛꯂꯤꯕ ꯃꯤꯗꯨꯅ ꯅꯤꯡꯊꯤꯕꯤꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯅꯛꯅ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯅꯣꯛꯃꯤ ꯇꯧꯅ ꯅꯤꯡꯊꯤꯕꯤ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ ꯅꯤꯡꯊꯤꯕꯤ ꯃꯍꯥꯛꯁꯨ ꯑꯗꯨꯝꯅ ꯅꯛꯅ ꯂꯦꯞꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯅꯨꯄꯥꯗꯨꯒꯤ ꯃꯈꯣꯡꯗꯒꯤ ꯇꯞꯅ ꯑꯁꯨꯝ ꯌꯦꯡꯈꯠꯂꯛꯄꯗꯗꯤ ꯎꯔꯤ ꯃꯇꯝ ꯀꯨꯏꯅ ꯇꯣꯡꯂꯛꯄꯒꯤ ꯇꯠꯇꯦ ꯍꯥꯏꯕꯗꯃꯛ ꯉꯥꯏꯔꯕ ꯇꯨꯝꯁꯤꯜꯂꯕ ꯐꯦꯅꯥꯠ ꯃꯟꯖꯨꯅꯔꯕ ꯃꯆꯨ ꯁꯤꯊꯔꯕ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯒ ꯀꯨꯆꯨ ꯊꯣꯛꯇ꯭ꯔꯕ ꯃꯥꯏꯊꯣꯡ ꯐꯥꯔꯞ ꯇꯧꯕ ꯁꯝꯂꯥꯡ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯅꯤꯡꯊꯤꯕꯤ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯃꯍꯥꯛ ꯋꯥꯈꯜ ꯋꯥꯔꯝꯕ ꯄꯨꯝꯕ ꯃꯤꯀꯨꯞꯇꯨꯗ ꯃꯥꯡꯈꯤꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯔꯛꯏ ꯃꯇꯧꯗꯨꯗ ꯃꯆꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯛꯂꯝꯃꯤ ꯃꯆꯥꯏꯕꯨꯡꯉꯣꯅ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯃꯕꯦꯝꯃ ꯅꯤꯡꯊꯤ ꯑꯩꯅ ꯅꯪꯕꯨ ꯈꯟꯖꯔꯛꯄꯁꯦ ꯌꯥꯝꯅ ꯀꯨꯏꯔꯦ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗꯅ ꯂꯩꯔꯝꯕ ꯑꯩꯍꯥꯛꯁꯦ ꯅꯣꯡꯃ ꯁꯛꯂꯣꯠꯇꯨꯅ ꯀꯩꯊꯦꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯍꯥꯛꯄꯨ ꯎꯖꯈꯤ ꯅꯨꯃꯤꯠꯇꯨꯗ ꯁꯛꯈꯪꯗ꯭ꯔꯤꯕꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯍꯨꯗꯨꯅ ꯄꯨꯈꯤꯕꯅ ꯑꯩꯅ ꯅꯍꯥꯛꯀꯤ ꯈꯣꯡꯒꯨꯜꯕꯨ ꯂꯤꯖꯈꯤ ꯅꯨꯃꯤꯠꯇꯨꯗ ꯅꯈꯣꯏꯒꯤ ꯌꯨꯝ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡ ꯑꯩꯍꯥꯛꯅ ꯂꯥꯏꯔꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃ ꯁꯥꯔꯗꯨꯅ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯈꯤ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯄꯨꯛꯆꯦꯜꯕꯨꯁꯨ ꯈꯪꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ ꯃꯔꯝꯗꯤ ꯑꯩꯍꯥꯛꯀꯤ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯐꯤꯕꯝꯁꯤꯗ ꯅꯨꯡꯁꯤꯕꯤꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯑꯩꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨꯁꯨ ꯄꯥꯝꯖꯕꯗꯨꯃꯛ ꯊꯣꯛꯂꯗꯨꯅ ꯃꯥꯏ ꯄꯥꯛꯂꯕꯗ ꯍꯧꯖꯤꯛꯇꯤ ꯄꯟꯊꯨꯡꯁꯨ ꯌꯧꯖꯔꯤ ꯑꯩꯍꯥꯛꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯆꯨꯝꯕ ꯄꯥꯝꯕ ꯊꯧꯅꯥ ꯂꯩꯕ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯅꯔꯨꯝ ꯊꯨꯞꯄ ꯐꯪꯖꯕ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯍꯥꯛꯁꯨ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ ꯑꯩꯒꯤ ꯃꯆꯥꯏꯕꯨꯡꯉꯣ ꯂꯝꯍꯦꯟꯁꯅꯥ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯁꯦꯡꯗꯣꯛꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯊꯣꯉꯛꯄ ꯂꯥꯟꯃꯤ ꯑꯃꯅ ꯃꯄꯥꯟꯗꯒꯤ ꯃꯆꯥꯏꯕꯨꯡꯉꯣ ꯍꯥꯏꯅ ꯄꯥꯈꯠꯅ ꯀꯧꯔꯛꯂꯝꯃꯤ ꯃꯆꯥꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕꯅ ꯀꯥ ꯃꯅꯨꯡꯗꯒꯤ ꯍꯣꯏ ꯀꯩꯗꯧꯔꯒꯦ ꯂꯥꯟꯃꯤ ꯍꯧꯖꯤꯛꯇ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯀꯥ ꯁꯣꯝꯗ ꯆꯥꯛꯅꯤꯕ ꯑꯃ ꯆꯪꯈ꯭ꯔꯦ ꯃꯗꯨꯕꯨ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯊꯤꯖꯕꯗꯁꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯀꯥꯗꯒ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯕꯗꯤ ꯉꯁꯤꯇ ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯆꯥꯏꯕꯦꯝꯃꯗꯣ ꯄꯥꯈꯠꯂꯒꯅꯤ
ꯑꯗꯨꯅ ꯑꯃꯨꯛꯇ ꯍꯥꯟꯅ ꯊꯤꯗꯣꯛꯍꯧꯁꯤ ꯍꯥꯏꯗꯅ ꯅꯅꯥꯏ ꯑꯩꯈꯣꯏꯔꯥꯛꯆꯕꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯁ ꯑꯩ ꯂꯣꯏꯔꯦꯗꯅ ꯅꯤꯡꯊꯤꯕꯤ ꯃꯍꯥꯛꯇꯤ ꯊꯋꯥꯏ ꯇꯥꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯣꯛꯆꯔꯤ ꯑꯁꯨꯝꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯖꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣꯗꯧꯅ ꯃꯉꯥꯎ ꯊꯤꯕ ꯂꯛꯅ ꯐꯥꯅ ꯉꯝꯗꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯗꯨꯅ ꯃꯄꯨ ꯅꯤꯡꯊꯧ ꯃꯕꯣꯛ ꯂꯩꯃꯔꯦꯝꯕꯤ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯗ ꯅꯠꯇꯅ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯠꯀꯤ ꯃꯅꯤ ꯑꯣꯏꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯅꯣꯛꯇꯅ ꯊꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ